ꯉꯁꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯏꯔꯥ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯍꯥꯏꯅ ꯈꯪꯅꯕ ꯊꯧꯕꯥꯜ ꯋꯥꯡꯃ ꯇꯥꯕꯗ ꯂꯩꯕ ꯁꯤꯒꯨꯝꯂꯕ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ 2017ꯗꯒꯤ ꯍꯦꯛ ꯍꯧꯗꯣꯔꯛꯄꯗꯒꯤꯅ ꯑꯍꯥꯟꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯔꯤꯖꯜꯠ ꯃꯤꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯕ ꯍꯟꯗꯛꯀꯤ ꯀꯨꯏꯈꯤꯗ꯭ꯔꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯍꯥꯏꯗꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯗ ꯁ꯭ꯀꯨꯜ ꯑꯁꯤꯅ ꯍꯧꯗꯣꯔꯛꯄꯒꯤ ꯃꯍꯩ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯐꯦꯂꯤꯁꯤꯇꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯁꯛꯅꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯔꯨꯝꯅ ꯐꯖꯔꯕ ꯋꯥꯐꯝꯁꯤꯡ ꯊꯝꯕꯤꯔꯝꯕ ꯂꯣꯏꯅꯅ ꯁꯅꯥꯒꯤ ꯀꯩꯔꯥꯛ ꯊꯥꯔꯝꯃꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯕ ꯑꯗꯨꯒ ꯁꯅꯥꯒꯤ ꯀꯩꯔꯥꯛ ꯊꯥꯔꯝꯃꯕꯅꯤꯅ ꯃꯇꯨꯡꯗꯤ ꯀꯣꯔꯤꯒꯤ ꯀꯩꯔꯥꯛ ꯊꯥꯕ ꯐꯖꯔꯔꯣꯏ ꯁꯅꯥꯒꯤꯗꯤ ꯁꯅꯥꯒꯤ ꯉꯥꯛꯇꯅꯦꯅ ꯃꯗꯨꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯑꯃꯁꯨ ꯂꯩꯖꯔꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅꯁꯨ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅꯁꯨ ꯍꯥꯏꯖꯕ ꯇꯥꯔꯦ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯃꯍꯧꯁꯥ एवरग्रीनगी अदगी पद्मा रत्नागी सिगुम्बा लेखि मतम डायमंड रेडियो लेत्रिङैदा सिगुम्बगी खोंथांग अमा लाक्तना अदुगा माइक पाकपगी हाइजब तारे डायमंड रेडियो की माइकैदगी स्कूल असिगी अखोइगी महैरोइसिंगदा यामना हराउबा नुंगाइबा फोंदोकचरी अदुगा 222 अखोइगी छात्र मसिंग थाबा अदुगा 222 मक पास परसेंटेज 100 पास परसेंटेज हाइजब तारे अदुगा 208 फर्स्ट डिवीजन दा दुगा 14 सेकंड डिवीजन फेल होइबा मते याउदबा हाइतारे याम नुंगाइबा स्कूल्स की माइ पाकपा मनेना लौजरे अदुगा लाइबक फरबा ngasiगी स्कूल सिगी छात्र खरगा उनजबगी तंजादुनी मखोइना होनबगी मखोइदगी तुंगदा हौरकदोरिबा मखा थाबसिंगसिना मखोइदगी इंस्पिरेशन मखोइना समाइना होनरगदी अखोइसु समाइना फंगबा याइना गा हाइबा मदुगी लमदम ननबा हाइतारे अदुगी प्रोग्राम अमगी मखादा डायमंड रेडियो ना स्कूल सिदा खनना ngasiगी नुंगाइरबा नुमितसिदा अखोइना खुदोंचाबसि लौजबनी मथंग मथंग अखोइगी लेबिरिबा छात्र सिंगी अखोइ मिंग लेफम अखोइ पुंसी वारीदि लोइना लेरमगनी लोइना मक्की अखोइना पुथोकचबा ngamjadragasu अखोइगी माइ पुरुखिबा अविनाश इलांगबम सनोप सनातोंबा लोइनाना सखी थौबाल हौखा ममंग लेकाय अहानबदा अखोइगी ngasiगी थोरमसिगी हानबदा अखोइगी इनाउसिदगी करिगुम खर खंगजेगे अदुगा मियामदासु मदुगी खुदोंग चाबा हाइजब तारे मतौ करमना सिबोगी थाक्सि यौनब होनबदा इसाना होनबगी चांग नोंमदा पुंग कयामुक लारिक पाबी अदुगा कमाइ कमाइना तौई स्कूल दगी करी कानाबा फंगी कानाना मतेंग पांगी हाइबना चिंगबा खर तेंतकना थंबियो अदुगा मथंग मथंग खोइना खंगजनिंग खरसु लेजे दुम तहंगजेगे सो अहानबदा खुदोंग चाबा असे कोइ पिजरे अविनाश इलांगबमदा खुदोंग चाबा से पिजरी अहानबमक्तदा डायमंड रेडियोबु तराम नोक्सरी मसी एहाकना मणिपुर पुंबगी ओइना साइंस स्ट्रीम दा फोर्थ पोजीशन तारपा सिमा एहाक स्कूल की प्रिंसिपल फाउंडर की अकनबा मियंग मखादा स्कूल सिगी ओजा सिंगना थवाय यावना कथोकपा मगा लोयना होनबिरकपगी महिने हाइना हाइजनिंगे आई तसेंगना क्रेडिट सिमा स्कूल असिदा आई फुल क्रेडिट पिजनिंगे लोयना एहाकना ngasiगी थाक असि फावबा यौरकपा मतम असिदा अखोइगी इमा बाबागिसु चावरबा क्रेडिट लेजै अदुगा आइगी इमानब इमानबीसिंग इखा थाबदा लेबसिंगना अहफु मतम पुनमक्ता इंस्पायर तौबिखि अदुगा स्कूल असिगी ओजासिंगना अहफु अकनबा मियंगी मखादा यामना फजना होनबिरई अहिंग नुंथेन नाइदना अखोइगी खंगदबा अमा लेबि मतमदा ओजासिंगना मसागी अचिनबा मतम क्यामरम काइथोकपिरगा अखोइगीदमक्ता तसेंगना चावना मतेंग पांबिखि इवन अखोइगी एग्जाम मयादा फावदा ओजासिंगना अहिंग फाव लेपिदुना अखोइगी खंगदबा अमा हेक्ते लेरपा मतमदा मतेंग पांगनबगीदमक्ता यामना कन होनजकी मसिगीदमक्ता ओजासिंग तसेंगना थागतचनिंगे यां स्कूल सिदा चावरबा लमरम मतोजले हाइन लौजै याम नुंगाइजरे अविनाश अदो नोंमदा पुंग कयामुक लारिकसे ngasiगी माइक पाकपगी सिगुम्बा फिबम सि यौरकिबदा हाइतारे ओजा सिंगदगिसु यामना मतेंग फंगेन ताकपिरे अदो पुंग कयामुक नोंमदा लाइक पाबी हाक तसेंगना नोंमदा पुंग सि मक चपचाना पागने हाबगी फर्स्ट एंड हार्ड रूल दि लेजते अदो याहंगना चांग नाइना पाबा मतमदा स्कूल कारिंगे मतमददी इसाजु वाबनिना रेस्ट फंगनबा अदुम होनजे अदुना एवरेस्टता पुंग मरी फावदी अदुम पानबा होनजे अदुगा अतै सुटी गुंबददी अदुमक पुंग तरुक फावदी चांगदा पाजै अदुगा पाबा मतमदा अखोइ इसादा कॉन्सेप्ट बेस ओइना खंगना पारिंगे मतमदा खंगनबा होनजे खंगदर कांददी इसासे अदुमक माइंड फ्रेश ओइथोंनबा अतोबा थबक क्यामरमदा अदुम एंगेज तौजै पुंगसे कोइ कंटिन्यूअसली अदुम पुंगसे मरी पाबीबरा नत्रगा अयुक्ता मा नुंथिलदा समाय नुंगदांगदा काइना खाइदोकपरा कंटिन्यूअसली मरी पाए से कमाय पाबीबना तसेंगना आइगी पुंग मरी पाए हाइजैसे तसेंगना नुमिदांगददी नुमिदांगदना हेना पाजै नुमिदांगदा पुंग
खरा अदुम हे इम्फेसिस पिचे अइना पुंग मरी पाइ हाइसे तसेंगना इबगी अतो अतोपा नैनाबगी मतमदो खितंग लौथोकजरगा तसेंगना फम्मगा पाबगी मतमजिने अयुक्ता खरा अमा नुंगदेन खरा अमा इवन अहांग मतम लेरगदि अदुम पानबो हनसे ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯕꯤꯅꯥꯁ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯀ꯭ꯂꯥꯁ 10 ꯁꯦ ꯀꯔꯤ ꯁ꯭ꯀꯨꯜꯗ ꯇꯝꯕꯤꯔꯛꯄꯅꯣ? क्लास 10 से स्टैंडर्ड वार्ड हायर सेकेंडरी स्कूल कांचीपुर तमजरबन ꯁꯤꯗꯗꯤ ICS LC एग्जामिनेशनदꯗꯤ ꯀꯔꯤ ꯏꯁꯥꯒꯤ ꯀꯔꯤ ꯂꯩꯈꯤꯒꯦ ꯑꯦꯆꯤꯞꯃꯦꯟ? इसा 86.17% चली अदुगा पोजीशन मक्ति याव ngamjautre ꯃꯇꯝꯗꯨꯗ ꯑꯦꯛꯁꯄꯦꯛ ꯂꯩꯈꯤꯕ꯭ꯔꯥ ꯍꯣꯠꯅꯈꯤꯕ ꯍꯥꯏꯗꯤ ꯑꯗꯨ ꯐꯥꯎꯒꯤ ꯌꯧꯒꯅꯤ ꯀꯥꯏꯅ ꯍꯣꯠꯅꯔꯒ ꯂꯩꯈꯤꯕ꯭ꯔꯥ? ꯑꯩꯁꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯀ꯭ꯂꯥꯁ 10 ꯁꯤꯗ ꯐꯖꯕ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯒꯅꯤꯒꯤ ꯑꯁꯥꯗ ꯑꯗꯨꯝ ꯍꯣꯠꯅꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯈꯤꯇꯪ ꯁꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ 10ꯗ ꯌꯥꯎ ꯉꯝꯖꯍꯧꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ 12ꯇ ꯇꯧꯔꯒꯦ ꯑꯅ ꯍꯣꯠꯅꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯅ꯭ꯌꯨ ꯏꯔꯥ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯁꯤꯒꯤ ꯑꯍꯤꯡ ꯂꯦꯛꯇꯅ ꯑꯣꯖꯥꯁꯤꯡꯅ ꯍꯣꯠꯅꯕꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯤ ꯀ꯭ꯂꯥꯁ 12 ꯀꯥꯔꯛꯄꯁꯤ ꯍꯧꯖꯤꯛ ꯃꯣꯕꯥꯏꯜ ꯀꯣ ꯁꯣꯁꯤꯌꯦꯜ ꯅꯦꯠꯋꯥꯔꯛ ꯀꯔꯤ ꯌꯥꯝꯅ ꯁꯤꯒꯨꯝꯕꯁꯤ ꯂꯩ ꯁꯤꯒꯨꯝꯕꯁꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯌꯥꯎꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯁꯤꯗꯩ ꯈꯔ ꯂꯥꯞꯅ ꯂꯩꯕꯤꯕ꯭ꯔꯥ? ꯑꯩꯁꯦ ꯌꯥꯝꯅ 24 ꯑꯋꯥꯔ ꯑꯣꯟꯂꯥꯏꯟ ꯂꯩꯕꯗꯨꯃꯛꯇꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯁꯣꯁꯤꯌꯦꯜꯒꯤ ꯅ꯭ꯌꯨꯁ ꯏꯚꯦꯟꯠꯁꯤꯡ ꯈꯪꯅꯅꯕ ꯑꯞꯗꯦꯠ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯐꯦꯁꯕꯨꯛꯀꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯄꯥꯏꯖꯩ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯀ꯭ꯂꯥꯁ 12 ꯐꯥꯎꯒꯤ ꯁ꯭ꯇꯦꯟꯗꯔꯗꯁꯤꯗ ꯍꯥꯏꯔꯤꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯁꯦ ꯇꯁꯦꯡꯅ ꯀꯝꯄꯜꯁꯔꯤ ꯑꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯐꯖꯕ ꯂꯣꯟꯗꯥꯅ ꯃꯌꯥꯝꯅꯗꯤ ꯑꯗꯨꯝ ꯍꯥꯏꯅꯩ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯂꯥꯏꯔꯤꯛꯀ ꯃꯔꯤ ꯂꯩꯅꯕ ꯀꯥꯟꯅꯕ ꯃꯌꯥꯝ ꯂꯧꯕ ꯌꯥꯏꯗꯤ ꯍꯥꯏꯕ ꯑꯗꯨ ꯇꯁꯦꯡꯅ ꯌꯥꯗꯤ ꯌꯥꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯁꯤꯒꯤ ꯅꯃꯥꯁꯤꯗ ꯑꯇꯣꯞ ꯑꯇꯣꯞꯄ ꯐꯠꯇꯕ ꯍꯤꯔꯝ ꯀꯌꯥ ꯑꯃꯔꯣꯝꯗ ꯁꯤꯖꯤꯟꯅꯕ ꯊꯦꯡꯅꯖꯩ ꯃꯁꯤ ꯇꯁꯦꯡꯅꯃꯛ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯦ ꯁꯤꯖꯤꯟꯅꯕꯗꯤ ꯑꯐꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯕꯗꯤ ꯌꯥꯝꯅ ꯐꯩ ꯈꯨꯗꯣꯡꯆꯥꯏ ꯑꯗꯨꯕꯨ ꯃꯁꯤ ꯇꯁꯦꯡꯅ ꯀꯝꯄꯜꯁꯔꯤ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯍꯥꯏꯖꯅꯤꯡꯗꯦ ꯌꯥꯝꯅ ꯆꯨꯝꯃꯦ ꯕꯤꯅꯥꯁ ꯁꯣꯁꯤꯌꯦꯜ ꯅꯦꯠꯋꯥꯔꯛ सिजनब अदुम थोई अफबद सिजनदी लोइना फरेको लाना सिजनरगा हाइबे वानी हुजिकती याम सेंगना हरकांदा गूगल हाइजो ओजा मखलमनी ख्वाइदगी अखोई लेबिरिबा ताकपि तंबिरिबा ओजा सिंग मखोइबो मिराइबे वादी नति ईश्वरगुम्बनेब गूगल से हुजिक गूगल इंजिन मखलमनी गूगल नतब सर्च इंजिन मैम लेरे हुजिक पुति अदु खंगदबमा चंगुकांदा साइछि लोइना पि ई पाउ खंगदे यादे अदुगा माइंड से फ्रेश तौब कराइदा करी तौई मीन हेक्ता ngang अखोइना थाजब नतब मीन ngangi wase kadai waide changaga masi karai phawba chummi haise ai sana su madugi correction tobam ma haitare ni ko yam nungai je asima aduga tungda osigi thak leiramnina makha tabase kari tawgen khanbiri ai makha tabase general line tamdaraga civil service ta changena khanjari yam nungai je masima ko hojik tuition yam tawi ngasai so khoigi oja sing yam haibiramme tuition culture ama leibagi yodagi hoi सोलक्तना मचादु फननबगी नत्रग फनिंगबगी होनब मैम याव मदुना यामना लाले हाइबसो इमाइ कैदे हाइजरोय याम फै हाइबसो हाइजरोय ट्यूशन गुम्बसी कमाइ तौबी स्कूल द दुम तौबिरकप्रा अदुगा अतोप होनबिरकप्रा आइजे स्कूल से हरकमा तमदा क्लास 12 की सेशन जे हरकमा तमदा आई फाउंडेशन कोर्स सब्जेक्ट आइना सब्जेक्ट खरा वाब सब्जेक्ट खरा दुम चसगी अदुगा हयंग एग्जाम थारम दाइ मरक्तुददि आई मनाक्तुददि स्कूल के हॉस्टेल द लेरगा दुम होना सकी याम नुंगाइजे मसे मसु खंगजबसे माइ पाकना मदुगी अखोइ निंगबदुमक थुंगबा ओइबियो अदुगा मदुगी नुंगाइबा पाउदो अमुक ताहलक्तन हाइतारे मदुगी मतांगदुदा अखोइगी मुक्सु उनबगी खुदोंचाबा हाइतारे बिनास को अना अयेक याउदना अदुगा सुमाइ तौदो ओजा सिंगी निंगबा थुंगंदना अदुगा इमा बाबागी लेकाइगी लमदमगी सना लेबा मणिपुर सिगी हाइतारे अदुगा यामना चौबा दायित्व अमा लौबा ngam ओइबिरो हाइबा थाजबा पिजरी डायमंड रेडियो की माइकेदगी सो मथंगसे अमुक लाक्चगे अखोइगी थैंक यू 20 position to go कोई लाइफ्रम रेशमी देवी अदुगा इंगोचा लाइफ्रम को अदुगा ममागी मिंग सना थोई पोरोखोंजिन मयै लेकाइदगी कुनसुबा स्कूल से माइसु पुबिरक हाइतारे हंतकी अदुगा थौबाल डिस्ट्रिक्ट किसु हाइतारे यामना नुंगाइबा फावे कोई ताजबदा समाइना स्कूल दगी रिजल्ट हाइदोरकपदा रिजल्ट से डायमंड रेडियो दा हाइतारे मणिपुर की इतिहास ता हान हाइतारे ने ममांगी चाही दसु लाइव ओइना होजिपुति इंटरनेट लोय लाइनरे इंटरनेट पाइबा हेतबा फंगदबा अदुगा सिगुम लेकांदा रिजल्ट से कोइ लाइव ओइना लाउथोय अदा अहानबगी टॉपर लिस्ट एंगोंदा हाना फट यौरे आदगी पुंग अहुम ताबदा स्कूल सिगी अनि यौरप कांदा इना सर कोइ ओजित फोन से तौरि बानी येसन्नदना को अदा स्कूल सिगी अनि यौरे हाइबगी नुंगाइजबा थोबालोमदगी यावेगा हाइबगी याम नुंगाइजबा मतौ करमना कमाइना नोमदा लाइक क्याम पाबी रेशमी मयामदा सुखंगनसे
ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤꯄꯨ ꯑꯩꯍꯥꯛꯅ ꯏꯀꯣꯡꯗꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯍꯟꯗꯛꯀꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯅꯣꯡꯃꯗ ꯁꯤꯃ ꯄꯥꯏ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯦꯚꯔꯦꯖꯇ 5 ꯑꯥꯋꯔꯁꯇꯤ ꯑꯩ ꯄꯥꯖꯩ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯆꯠꯂꯤꯉꯩ ꯃꯇꯝꯗꯅ ꯁ꯭ꯀꯨꯜꯒꯤ ꯑꯥꯋꯔꯁ ꯑꯗꯩ ꯇ꯭ꯌꯨꯁꯟꯒꯤ ꯈꯥꯏꯗꯣꯛꯈ꯭ꯔꯒ 3 ꯑꯥꯋꯔꯁꯇ ꯑꯃꯈꯛꯇꯪ ꯄꯥꯏ ꯑꯗꯨꯒ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯃꯌꯥꯗ ꯀꯥꯟꯗꯅ ꯑꯦꯚꯔꯦꯖꯇ 5 ꯄꯥꯏ ꯑꯗꯨꯒ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯀꯨꯝꯕ ꯋꯥꯠꯂꯤꯉꯩ ꯑꯗꯒꯤ 15 ꯗꯦꯖꯃꯨꯛ ꯈꯛꯇꯪ ꯉꯥꯏꯔꯀꯥꯟꯗꯅ ꯈꯔ ꯍꯦꯟꯅ 8 ꯑꯥꯋꯔꯁꯃꯨꯛꯀꯨꯝꯕ ꯑꯩꯅ ꯄꯥꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯁ꯭ꯀꯨꯜꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯀꯨꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯀꯔꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯉꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯑꯕꯤꯅꯥꯁꯅꯁꯨ ꯍꯥꯏꯕꯤꯔꯦ ꯑꯁꯨꯃꯥꯏꯅ ꯐꯪꯕꯤꯈꯤꯕ꯭ꯔꯥ ꯍꯥꯏꯐꯦꯠꯇ ꯇꯝꯕꯤꯌꯨ ꯁ꯭ꯀꯨꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯩ ꯑꯩ ꯑꯇꯣꯞꯄ ꯇ꯭ꯌꯨꯁꯟ ꯁꯦꯟꯇꯔ ꯑꯃꯠꯇꯗ ꯆꯠꯂꯨꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯍꯣꯁꯇꯦꯜ ꯑꯃꯠꯇꯗꯁꯨ ꯂꯩꯇꯦ ꯑꯩ ꯁ꯭ꯀꯨꯜꯒꯤ ꯍꯣꯁꯇꯦꯜꯁꯤꯗ ꯂꯩꯔꯒ ꯑꯣꯖꯥꯁꯤꯡꯅ ꯀꯟꯅ ꯍꯣꯠꯅꯕꯤꯗꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯑꯣꯖꯥꯁꯤꯡꯅ ꯇꯝꯕꯤ ꯇꯥꯛꯄꯤꯕ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯁꯥꯡꯂꯕ ꯆꯍꯤ ꯑꯅꯤꯁꯦ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯛꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯑꯣꯖꯥꯁꯤꯡꯅ ꯀꯟꯅ ꯍꯣꯠꯅꯕꯤꯕꯗꯒꯤꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯍꯟꯗꯛꯀꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯐꯨꯜ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯩꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯐꯥꯎꯟꯗꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃꯗꯤ ꯑꯩꯒꯤ ꯏꯈꯥ ꯊꯥꯕ ꯏꯅꯥꯎꯁꯤꯡ ꯑꯩꯕꯨ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯛꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯀ꯭ꯔꯦꯗꯤꯠꯁꯦ ꯄꯤꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯒꯤ ꯄꯦꯔꯦꯟꯁꯇꯁꯨ ꯑꯩꯒꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯄꯤꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯦꯔꯦꯟꯁꯀꯤ ꯁꯄꯣꯔꯠ ꯀꯣ ꯁ꯭ꯀꯨꯜꯒꯤ ꯁꯄꯣꯔꯠ ꯁꯨꯃꯥꯏꯅ ꯐꯪꯗꯅ ꯁꯤꯒꯨꯝꯕ ꯐꯤꯕꯝꯗ ꯂꯥꯛꯄꯅꯦꯅ ꯀ꯭ꯂꯥꯁ 10ꯁꯦ ꯀꯗꯥꯏꯋꯥꯏꯗ ꯇꯝꯕꯤꯔꯛꯏ ꯀ꯭ꯂꯥꯁ 10ꯁꯦ ꯌꯥꯏꯔꯤꯄꯣꯛꯇ ꯂꯩꯕ ꯗ ꯏꯟꯇꯥꯔꯇꯤꯛ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯇꯝꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯃꯇꯝꯗꯨꯗ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯐꯥꯔꯁ ꯗꯤꯕꯤꯖꯟꯂ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟꯂ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ 83.2 ꯆꯠꯆꯔꯦ 83 ꯄꯣꯏꯟꯠ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯁ꯭ꯀꯨꯜꯁꯤꯗꯒꯤ ꯁꯨꯃꯥꯏꯅ 20% ꯐꯥꯎꯗ ꯂꯥꯛꯀꯅꯤ ꯀꯥꯏꯁꯦ ꯏꯁꯥꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕ꯭ꯔꯥ ꯁꯤꯗꯒꯤ ꯍꯦꯟꯒꯅꯤ ꯀꯥꯏꯅ ꯊꯥꯖꯕ ꯂꯩꯈꯤꯕ꯭ꯔꯥ ꯑꯩ 20%ꯁꯦ ꯂꯥꯛꯀꯅꯤ ꯑꯦꯛꯁꯄꯦꯛ ꯁꯨꯛꯇꯧ ꯇꯧꯗꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯉꯕꯗ ꯑꯩꯅ ꯈꯟꯖꯔꯤꯁꯦ ꯑꯩ 85 PCꯁꯦ ꯈꯛꯇꯅꯦ ꯑꯗꯨꯒ 20% ꯌꯥꯎꯋꯦ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯉꯛꯑꯦ ꯑꯗꯨ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯁꯤꯐꯥꯎꯒꯤ ꯆꯥꯡ ꯌꯧꯅꯦꯅ ꯊꯥꯖꯈꯤꯗꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯔꯦꯁꯃꯤ ꯇꯨꯡꯗ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯁꯤꯐꯥꯎꯒꯤ ꯊꯥꯛ ꯂꯥꯛꯑꯕꯅꯤ ꯃꯈꯥ ꯇꯥꯕꯁꯤ ꯀꯔꯤ ꯇꯧꯒꯦꯅ ꯈꯟꯕꯤ ꯑꯩ ꯃꯈꯥ ꯇꯥꯕꯁꯦ ꯖꯦꯅꯦꯔꯦꯜ ꯂꯥꯏꯟ ꯇꯝꯊꯔꯒ PhD ꯇꯧꯔꯒ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔꯒꯨꯝꯕ ꯑꯣꯏꯕ ꯄꯥꯝꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯁꯤꯒꯨꯝꯕ ꯂꯥꯏꯟ ꯑꯃꯗ ꯂꯩꯕꯤꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯊꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁ꯭ꯀꯨꯜꯒꯤ ꯂꯩꯍꯧꯔꯤꯕ ꯃꯈꯥ ꯊꯥꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯏꯔꯥꯗ ꯇꯝꯃꯤꯕ 11 ꯑꯗꯒꯤ ꯀꯥꯔꯛꯀꯗꯧꯔꯤꯕ ꯍꯥꯟꯅ ꯂꯩꯔꯤꯕ ꯁꯦꯝ ꯁꯥꯔꯛꯀꯗꯣꯏꯁꯤꯡꯁꯦ ꯀꯔꯤ ꯀꯔꯤ ꯍꯥꯏꯐꯦꯠ ꯀꯔꯤ ꯄꯤꯅꯤꯡꯉꯤ ꯋꯥꯠꯍꯧꯕ ꯑꯩꯈꯣꯏꯒꯤ ꯔꯦꯁꯃꯤꯅ ꯁꯤꯗ ꯊꯦꯡꯅꯕꯗ ꯋꯥꯠꯍꯧꯏ ꯅꯠꯇ꯭ꯔꯒ ꯋꯥꯠꯍꯧꯗ꯭ꯔꯒꯁꯨ ꯍꯦꯟꯅ ꯍꯣꯠꯅꯍꯟꯅꯤꯡꯕ ꯁꯤꯒꯤ ꯐꯤꯕꯝꯗ ꯑꯩꯅ ꯁꯤꯐꯥꯎ ꯂꯩꯔꯕꯅꯤ나 ꯈꯔ ꯍꯦꯟꯅ ꯍꯣꯠꯅꯔꯒꯗꯤ ꯈꯔ ꯍꯦꯟꯅ ꯐꯪꯉꯝꯕꯁꯨ ꯌꯥꯖꯅꯤ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯈꯔ ꯏꯟꯁꯄꯌꯔ ꯑꯣꯏꯕ ꯌꯥꯕ ꯋꯥꯍꯩ ꯈꯔ ꯑꯩꯅ ꯑꯩꯒꯤ ꯏꯈꯥ ꯊꯥꯕ ꯏꯅꯥꯎꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯁꯤꯒꯨꯝꯕ ꯑꯦꯆꯤꯞꯃꯦꯟ ꯑꯃ ꯐꯪꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯄꯨꯟꯁꯤꯗ ꯈꯥꯡꯕ ꯀꯟꯕ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯇꯝꯁꯦ ꯌꯥꯝ ꯂꯤꯛꯅ ꯁꯤꯖꯤꯟꯅꯕ ꯅꯣꯡꯃꯒꯤ 24 ꯑꯥꯋꯔꯁꯁꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯌꯨꯇꯤꯂꯥꯏꯁ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯏꯁꯥꯗ ꯃꯨꯟꯅ ꯈꯜꯂꯒ ꯂꯥꯏꯔꯤꯛ పాꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯗꯤꯜ ꯂꯦꯟꯕ ꯃꯑꯣꯡꯗ ꯄꯥꯗꯕ ꯑꯩꯈꯣꯏꯅ ꯄꯥꯔꯤꯕ ꯈꯔꯗꯣ ꯈꯪꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯄꯥꯅꯤꯡꯗ꯭ꯔꯒꯁꯨ ꯂꯥꯏꯔꯤꯛ ꯃꯥꯡꯗ ꯐꯝꯖꯟꯕꯒꯤ ꯃꯍꯨꯠꯇ ꯃꯥꯏꯟ ꯐ꯭ꯔꯦꯁ ꯑꯣꯏꯔꯒ ꯉꯥꯛꯇꯪ ꯐ꯭ꯔꯦꯁ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯐꯠ ꯂꯥꯎ ꯍꯟꯖꯤꯜꯂꯒ ꯄꯠ ꯄꯥꯕ ꯄꯨꯛꯅꯤꯡ ꯆꯪꯅ ꯄꯥꯕ ꯃꯇꯝꯁꯦ ꯌꯥꯝ ꯂꯤꯛꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯩꯒꯤ ꯏꯈꯥ ꯊꯥꯕ ꯏꯅꯥꯎꯁꯤꯡꯗ ꯍꯥꯏꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯔꯦꯁꯃꯤ ꯃꯈꯥ ꯇꯥꯖꯔꯛꯄꯗ ꯁ꯭ꯀꯨꯜꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯁꯄꯌꯔ ꯐꯪꯉꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯏꯟꯁꯄꯌꯔ ꯐꯪꯉꯕ ꯁꯥꯇ꯭ꯔꯁꯤꯡꯁꯤꯁꯨ ꯃꯊꯪ ꯃꯊꯪ ꯃꯤꯡ ꯂꯩꯐꯝ ꯈꯪꯖꯒꯦ ꯑꯍꯥꯟꯕ ꯑꯩꯒꯤ ꯅꯥꯛꯇ ꯐꯝꯕꯤꯔꯤꯕ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯃꯌꯥꯝ ꯃꯥꯡꯗ ꯑꯩꯒꯤ ꯃꯤꯡ ꯅꯤꯉꯣꯃꯝ ꯁꯨꯔꯖꯤꯠ ꯁꯤꯡ ꯊꯧꯕꯥꯜ ꯋꯥꯀ꯭ꯔꯝ ꯋꯥꯡꯃ ꯇꯥꯕꯗꯒꯤꯅꯤ ꯃꯃꯥ ꯕꯕꯥꯒꯤ ꯃꯤꯡ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯤꯡꯅ ꯅꯤꯉꯣꯃꯝ ꯑꯣꯖꯤꯠ ꯁꯤꯡ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯤꯡꯅ ꯅꯤꯉꯣꯃꯝ ꯀꯝꯕꯂꯤꯅꯤ ꯗꯦꯕꯤ ꯏꯁꯥꯅ ꯈꯟꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯐꯥꯎꯒꯤ ꯊꯥꯛꯇ ꯂꯥꯛꯀꯅꯤ ꯅꯠꯇ꯭ꯔꯒ ꯐꯪꯉꯤꯁꯦ ꯁꯤꯗꯒꯤ ꯈꯔ ꯍꯦꯟꯅꯤ ꯀꯥꯏꯅ ꯈꯟꯈꯤꯕ ꯂꯩꯕ꯭ꯔꯥ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯑꯗꯨꯝ ꯑꯩꯅ ꯈꯟꯈꯤꯕ ꯆꯥꯡꯗꯨꯅꯦꯅ ꯑꯗꯨꯝ ꯈꯟꯕꯤꯕ꯭ꯔꯥ ꯑꯩꯅ ꯑꯗꯨꯝ ꯍꯣꯠꯅꯖꯈꯤꯕ ꯆꯥꯡꯗꯨꯃ ꯑꯗꯨꯝ ꯐꯪꯉꯦ ꯍꯥꯏꯅ ꯂꯧꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯐꯥꯎꯒꯤ ꯊꯥꯛ ꯂꯥꯛꯄꯁꯦ ꯑꯗꯨ ꯃꯈꯥ ꯇꯥꯕꯁꯦ ꯀꯔꯤ ꯇꯧꯒꯦꯅ ꯈꯟꯕꯤꯔꯤ ꯃꯈꯥꯁꯦ ꯑꯩ ꯑꯐꯕ ꯀꯣꯂꯦꯖ ꯑꯃꯗ ꯖꯦꯅꯦꯔꯦꯜ ꯑꯗꯨꯝ ꯇꯝꯗꯨꯅ ꯃꯥꯁꯇꯔ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯖꯩ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯇꯣꯞ ꯑꯗꯒꯤ ꯔꯦꯡꯛ ꯑꯗꯨꯗꯨ ꯇꯥꯍꯧꯗ꯭ꯔꯗꯤꯅ ꯍꯣꯠꯅꯕ ꯌꯥꯏ ꯁꯤꯗꯩꯗ ꯋꯥꯟꯁ ꯑꯃꯨꯛ ꯃꯥꯏ ꯄꯥꯍꯧꯗ꯭ꯔꯦꯅ ꯂꯣꯏꯕ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕꯀꯣ ꯇꯦꯟꯁꯤꯟꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯁ꯭ꯀꯨꯜꯁꯤꯒꯤꯁꯨ ꯃꯥꯏ ꯄꯨꯕꯤꯔꯛꯄ ꯑꯗꯨꯒ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯆꯠꯂꯕꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯒꯦ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯝꯇ ꯏꯍꯥꯟ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯌꯨꯝꯅꯥꯝ ꯃꯟꯖꯂꯤ ꯗꯦꯕꯤ ꯑꯩ ꯂꯥꯡꯃꯩꯗꯣꯡ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯃꯥ ꯕꯕꯥꯒꯤ ꯃꯤꯡꯁꯨ ꯍꯥꯏꯕꯤꯌꯨ ꯕꯕꯥꯒꯤ ꯃꯤꯡꯅ ꯌꯨꯝꯅꯥꯝ ꯅꯕꯀꯨꯃꯥꯔ ꯁꯤꯡ ꯃꯃꯥꯒꯤ ꯃꯤꯡꯅ ꯌꯨꯝꯅꯥꯝ ꯄ꯭ꯔꯦꯃꯤꯂꯥ ꯗꯦꯕꯤ ꯁ꯭ꯀꯨꯂꯤꯡ ꯀꯗꯥꯏꯗ ꯍꯧꯕꯤꯔꯛꯏ ꯀ꯭ꯂꯥꯁ 10 ꯀꯗꯥꯏꯋꯥꯏ ꯇꯝꯕꯤꯔꯛꯏ ꯑꯩ 10ꯁꯦ ꯑꯥꯔꯃꯤ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜ ꯍꯤꯁꯥꯔꯗ ꯊꯥꯖꯔꯛꯑꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨ
ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯥꯡꯁꯤ ꯏꯁꯥꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕꯤꯈꯤꯕ꯭ꯔꯥ ꯁꯤꯗꯩ ꯍꯦꯟꯅ ꯇꯧꯕꯤꯈꯤꯕ꯭ꯔꯥ ꯍꯣꯏ ꯑꯩ 80 ꯐꯥꯎꯗꯤ ꯌꯧꯒꯅꯤ ꯍꯥꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯖꯒꯦ ꯑꯗꯨꯕꯨ ꯑꯗꯩ ꯍꯦꯟꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯦ ꯌꯥꯝ ꯍꯔꯥꯎꯏ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯁ꯭ꯀꯨꯜꯁꯤꯒꯤꯁꯨ ꯃꯥꯏ ꯄꯨꯕꯤꯔꯛꯄꯀꯣ ꯇꯨꯡꯗ ꯀꯔꯤ ꯍꯥꯏꯗꯤ ꯂꯝꯕꯤꯁꯦ ꯀꯔꯝꯕ ꯂꯥꯏꯟ ꯆꯠꯄꯤꯒꯦꯅ ꯈꯜꯂꯦ ꯑꯩ ꯇꯁꯦꯡꯅꯗꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯁꯦ ꯆꯠꯅꯤꯡꯉꯦ ꯑꯗꯣ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯒꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯖꯦꯅꯔꯦꯜ ꯂꯥꯏꯟꯗ ꯑꯣꯏꯅ ꯆꯠꯂꯒ ꯃꯈꯥ ꯑꯣꯏꯅ ꯇꯧꯔꯒꯦ ꯌꯦꯡꯕꯤꯌꯨ ꯈꯨꯗꯣꯡꯆꯥꯕꯀꯣ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄꯤꯔꯛꯎ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯆꯠꯂꯝꯕꯗ ꯑꯃꯨꯛ ꯆꯠꯀꯦ ꯃꯤꯡ ꯂꯩꯐꯝ ꯑꯃꯗ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯊꯣꯛꯆꯣꯝ ꯑꯜꯕꯔꯇꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯂꯩꯐꯝꯅ ꯍꯩꯔꯣꯛ ꯄꯥꯔꯠ 2 ꯃꯃꯥ ꯕꯕꯥꯒꯤ ꯃꯤꯡ ꯍꯥꯏꯕꯤꯌꯨ ꯃꯃꯥꯒꯤ ꯃꯤꯡꯅ ꯊꯣꯛꯆꯣꯝ ꯑꯣꯡꯕꯤ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯕꯕꯥꯒꯤꯅ ꯊꯣꯛꯆꯣꯝ ꯁꯨꯔꯖꯤꯠ ꯀ꯭ꯂꯥꯁ 10ꯁꯤ ꯀꯔꯥꯏꯋꯥꯏ ꯇꯝꯕꯤꯔꯛꯀꯦ ꯑꯩ ꯀ꯭ꯂꯥꯁ 10ꯁꯦ ꯑꯩꯈꯣꯏ ꯍꯩꯔꯣꯛꯇ ꯑꯗꯨꯝ ꯇꯧꯖꯔꯛꯑꯦ ꯗꯣꯔꯦꯟꯗ꯭ꯔꯣ ꯃꯦꯃꯣꯔꯤꯌꯦꯜ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯑꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯇꯨꯡꯁꯦ ꯍꯧꯖꯤꯛ ꯀꯔꯤ ꯂꯥꯏꯟꯗ ꯆꯠꯄꯤꯒꯦꯅ ꯈꯟꯕꯤꯔꯤ ꯑꯩꯁꯦ ꯕꯕꯥ ꯃꯃꯥꯒꯤꯁꯨ ꯅꯤꯡꯕ ꯊꯨꯡꯍꯟꯅꯤꯡꯉꯦ ꯑꯗꯨꯅ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯁꯦ ꯆꯠꯂꯒꯦꯅ ꯈꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄꯤꯔꯛꯎ ꯑꯗꯨꯒ ꯍꯦꯟꯅ ꯃꯃꯥ ꯕꯕꯥꯒꯤꯀꯣ ꯂꯩꯀꯥꯏ ꯂꯝꯗꯝꯁꯤ ꯃꯥꯏ ꯄꯥꯛꯄ ꯄꯨꯕꯤꯔꯛꯄ ꯑꯣꯏꯕꯤꯌꯨ ꯃꯊꯪ ꯑꯃꯨꯛ ꯄꯥꯏꯕꯤꯌꯨ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯈꯔ ꯅꯛꯁꯟꯕꯤꯌꯨ ꯃꯥꯏꯛ ꯈꯔ ꯆꯤꯟꯗ ꯊꯦꯡꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯃꯨꯇꯨꯝ ꯁꯨꯔꯟꯖꯣꯏ ꯑꯩ ꯆꯅꯈꯣꯡ ꯃꯃꯥ ꯂꯩꯀꯥꯏꯗꯩꯅꯤ ꯃꯃꯥ ꯕꯕꯥꯒꯤ ꯃꯤꯡ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯤꯡꯅ ꯑꯩꯈꯣই ꯃꯨꯇꯨꯝ ꯃꯤꯂꯟ ꯃꯩꯇꯩ ꯏꯃꯥꯒꯤꯅ ꯃꯨꯇꯨꯝ ꯏꯕꯦꯝꯃ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕꯁꯦ ꯏꯁꯥꯅ ꯊꯥꯖꯈꯤꯕ ꯆꯥꯡꯗꯣ ꯑꯣꯏꯕꯤꯕ꯭ꯔꯥ ꯁꯤꯗꯩ ꯍꯦꯟꯒꯅꯦꯅ ꯈꯟꯕ꯭ꯔꯥ ꯇꯥꯏꯌꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯏ ꯁꯤ ꯆꯞ ꯆꯥꯅ ꯑꯩꯅ ꯑꯦꯛꯁꯄꯦꯛ ꯇꯧꯈꯤꯕ ꯃꯥꯔꯛꯇꯨꯃꯛꯅꯤ ꯈꯟꯖꯩ ꯃꯌꯥꯝꯅ ꯉꯁꯥꯏ ꯍꯥꯏꯅꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯇ꯭ꯌꯨꯁꯟ ꯋꯤꯗꯥꯎꯠ ꯇ꯭ꯌꯨꯁꯟ ꯅꯠꯇ꯭ꯔꯒ ꯑꯁꯣꯟꯕ ꯁꯕꯖꯦꯛ ꯇ꯭ꯌꯨꯁꯟ ꯇꯧꯕꯤꯕ ꯂꯩꯕꯤꯈꯤꯕ꯭ꯔꯣ ꯑꯩ ꯑꯌꯥꯝꯕ ꯁꯕꯖꯦꯛ 3ꯕꯨꯗꯤ ꯇ꯭ꯌꯨꯁꯟ ꯇꯧꯖꯩ ꯍꯣꯏ. ꯑꯗꯣ ꯑꯩꯅ ꯊꯥꯗꯣꯛꯈꯤꯕ ꯁꯕꯖꯦꯛ ꯑꯃ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯕꯥꯏꯑꯣꯁꯦ ꯑꯩ ꯊꯥꯗꯣꯛꯈꯤ ꯑꯗꯨꯕꯨ ꯕꯥꯏꯑꯣꯁꯦ ꯑꯣꯖꯥꯒꯤ ꯑꯦꯐꯣꯔꯠꯁꯦ ꯁꯤꯅ ꯀꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕꯥꯏꯑꯣꯁꯦ ꯑꯩꯒꯤ ꯐꯪꯕ ꯃꯥꯔꯛꯇ ꯑꯋꯥꯡꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯦꯅ ꯈꯟꯖꯩ ꯐꯪꯉꯤꯕ ꯁꯕꯖꯦꯛꯁꯤꯡꯁꯤꯗ ꯀꯔꯤꯅ ꯁꯣꯜꯂꯦ ꯏꯁꯥꯅ ꯃꯦꯠꯁꯇ ꯈꯔ ꯁꯣꯟꯈ꯭ꯔꯦ ꯑꯗꯣ ꯃꯁꯤ ꯀꯔꯤꯅꯦꯅ ꯂꯧꯕ ꯌꯥꯏ ꯃꯁꯤ ꯑꯩꯒꯤ ꯂꯦꯕꯔ ꯋꯥꯠꯄꯅꯅꯦꯅ ꯂꯧꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯊꯪ ꯍꯣꯠꯅꯕꯤꯔꯣ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯒꯦꯅ ꯈꯟꯕꯤꯔꯤ ꯑꯩ ꯖꯦꯅꯔꯦꯜ ꯂꯥꯏꯟꯗ ꯆꯠꯂꯒ ꯑꯩ UPSC ꯑꯦꯛꯖꯥꯝ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯈꯟꯖꯩ ꯌꯥꯝꯅ ꯌꯥꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯣꯖꯥ ꯑꯣꯏꯕ ꯃꯤꯁꯨ ꯂꯥꯏꯔꯤꯛꯄꯨ ꯄꯥꯔꯗꯤ ꯌꯥꯝ ꯀꯟꯅ ꯊꯤꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯃꯥꯏꯛ ꯄꯥꯁ ꯇꯧꯕꯤꯌꯨ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯂꯩꯇ꯭ꯔꯣꯟꯕꯝ ꯗꯁꯃꯤ ꯗꯦꯕꯤ ꯑꯩ ꯊꯣꯡꯖꯥꯎꯗꯒꯤꯅꯤ ꯑꯩꯒꯤ ꯑꯄꯣꯛꯄꯒꯤ ꯃꯃꯤꯡ ꯂꯩꯇ꯭ꯔꯣꯟꯕꯝ ꯏꯉꯣꯆꯥ ꯁꯤꯡ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯃꯤꯡꯅ ꯂꯩꯇ꯭ꯔꯣꯟꯕꯝ ꯖꯃꯨꯅꯥ ꯗꯦꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁ꯭ꯀꯨꯂꯤꯡꯁꯦ ꯀ꯭ꯂꯥꯁ 10ꯁꯦ ꯀꯗꯥꯏꯋꯥꯏꯗ ꯇꯝꯕꯤꯔꯛꯀꯦ ꯑꯩ ꯀ꯭ꯂꯥꯁ 10ꯁꯦ ꯌꯨꯔꯤꯀꯥ ꯑꯦꯀꯥꯗꯃꯤ ꯊꯧꯅꯥꯎꯖꯝꯗ ꯇꯧꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯏꯁꯥꯅ ꯊꯥꯖꯕ ꯑꯩꯅ ꯁꯤꯐꯧꯗ ꯐꯪꯉꯗꯤ ꯁꯤꯐꯧꯒꯤ ಚಾಂದ ꯍꯥꯏꯕꯗꯤ ꯄꯦꯟꯕꯤꯕ꯭ರಾ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯁꯤꯗ ꯍꯦꯟꯒꯅꯦꯅ ꯈꯟꯕꯤꯈꯤꯕ꯭ರಾ ꯇꯥꯔꯛꯄ꯭ರಾ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯁꯤꯐꯧ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯈꯤꯗꯦ ꯑꯗꯨ ꯑꯩꯒꯤ ꯂꯦꯕꯔꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯗꯨꯝ ꯃꯥꯔꯛꯁꯦ ꯋꯥꯡꯅꯤꯅꯗꯤ ꯈꯟꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯁꯕꯖꯦꯛꯇ ꯀꯔꯤꯅ ꯏꯁꯣꯟ ꯁꯣꯟꯕ ꯑꯣꯏꯕꯤꯈꯤꯒꯦ ꯁꯕꯖꯦꯛꯇꯤ ꯀꯦꯃꯤꯁꯇ꯭ꯔꯤꯅ ꯁꯣꯟꯉꯦ ꯀꯔꯤꯒꯤꯅꯣ ꯀꯦꯃꯤꯁꯇ꯭ꯔꯤ ꯁꯣꯜꯂꯤꯁꯦ ꯀꯔꯤ ꯋꯥꯠꯍꯧꯕꯩꯅꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯂꯦꯕꯔ ꯋꯥꯠꯈꯤꯕ ꯑꯃꯗꯤ ꯑꯩꯅ ꯈꯔ ꯍꯩꯅꯗꯕ ꯁꯕꯖꯦꯛ ꯑꯣꯏꯕ ꯏꯁꯥꯅ ꯈꯔꯁꯨ ꯁꯣꯟꯖꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯣꯏ ꯇꯨꯡꯗ ꯀꯔꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕꯁꯤ ꯀꯔꯤ ꯇꯧꯕꯤꯒꯦꯅ ꯈꯜꯂꯤꯒꯦ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯃꯦꯗꯤꯀꯦꯜ ꯄꯥꯝꯖꯩ ꯑꯗꯨꯕꯨ ꯀꯟꯗꯤꯁꯟ ꯈꯔꯒꯤ ꯃꯈꯥ ꯑꯣꯏꯅ ꯍꯣꯏ, ꯌꯥꯝꯅ ꯖꯦꯅꯔꯦꯜꯗ ꯆꯠꯂꯒꯦꯅ ꯈꯜꯂꯤ ꯍꯣꯏ ꯑꯅꯤ ꯊꯥꯒꯠꯆꯔꯤ Thank you, sir. ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯑꯃꯗ ꯑꯃꯨꯛ ꯄꯤꯕꯤꯌꯨ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯁꯥꯍꯅ ꯊꯧꯕꯥꯜ ꯃꯣꯏꯖꯤꯡꯗꯒꯤ ꯃꯃꯥꯒ ꯕꯕꯥꯒꯤ ꯃꯤꯡ ꯍꯥꯏꯕꯤꯌꯨ ꯑꯩ ꯕꯕꯥꯒꯤ ꯃꯤꯡꯅ ꯁꯍꯤꯔꯨꯗꯤꯟ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯤꯡꯅ ꯅꯁꯤꯝꯕꯅꯨ ꯀ꯭ꯂꯥꯁ 10 ꯀꯗꯥꯏꯋꯥꯏ ꯇꯝꯕꯤꯔꯛꯀꯦ ꯊꯧꯕꯥꯜ ꯑꯣꯀ꯭ꯔꯝꯗ ꯄꯦꯔꯥꯗꯥꯏꯁ ꯁ꯭ꯀꯨꯜꯗ ꯊꯥꯖꯔꯦ ꯃꯇꯝꯗꯨꯗ PC ꯀꯌꯥꯗ ꯂꯥꯛꯄꯤꯒꯦ PC 65 ꯂꯥꯛꯑꯦ 65 ꯁꯣ ꯍꯧꯖꯤꯛ ꯑꯣꯏꯔꯤꯁꯦ ꯃꯃꯥ ꯕꯕꯥ ꯍꯣꯏꯅ ꯀꯔꯤ ꯍꯥꯏꯅꯤ ꯁꯄꯣꯔꯠ ꯀꯌꯥꯃꯨꯛ ꯂꯩ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯂꯩ ꯍꯥꯟꯅ 10ꯗ ꯌꯥꯝ ꯋꯥꯡꯈꯤꯗꯕꯅꯤꯅ 12ꯇꯩ ꯍꯦꯟꯅ ꯋꯥꯡꯅꯕ ꯃꯣꯏꯅ ꯌꯥꯝ ꯐꯖꯅ ꯑꯩꯉꯣꯟꯗ ꯏꯟꯀꯔꯦꯖ ꯇꯧꯕꯤꯈꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯔꯤꯁꯦ ꯑꯗꯨꯝ ꯃꯃꯥ ꯕꯕꯥꯅ ꯄꯦꯟꯕꯤꯕ꯭ꯔꯥ ꯑꯗꯨꯒꯤ ꯊꯥꯖꯕꯒꯤ ꯆꯥꯡꯗꯣ ꯌꯧꯕꯤꯕ꯭ꯔꯥ ꯏꯃꯥ ꯕꯕꯥꯁꯤꯡꯅ ꯄꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯇ꯭ꯌꯨꯁꯟꯒꯨꯝꯕ ꯀꯔꯤꯒꯨꯝꯕꯗꯤ ꯀꯩꯀꯩ ꯇꯧꯕꯤꯕ ꯂꯩꯕ꯭ꯔꯣ ꯇꯨꯏꯁꯟꯁꯦ ꯑꯩ ꯁꯕꯖꯦꯛ ꯄꯨꯂꯞꯇꯤ ꯆꯠꯆꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯐꯤꯖꯤꯛꯁ ꯀꯦꯃꯤꯁꯇ꯭ꯔꯤ ꯆꯠꯂꯦ ꯀꯔꯤ ꯑꯣꯏꯒꯦꯅ ꯈꯟꯕꯤꯔꯤ ꯂꯥꯏꯟꯁꯦ ꯀꯔꯤ ꯂꯥꯏꯟꯗ ꯆꯠꯄꯤꯅꯤꯡꯉꯤ ꯃꯃꯥ ꯑꯩꯁꯦ ꯕꯕꯥ ꯍꯣꯏꯗꯤ ꯖꯦꯅꯔꯦꯜ ꯂꯥꯏꯟꯗ ꯁꯨꯝ ꯆꯠꯊꯔꯒ MPSCꯒꯨꯝꯕ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯈꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅꯒ ꯇꯧꯗꯅ ꯁꯤꯒꯨꯝꯕ ꯂꯥꯏꯟꯁꯤꯗꯒ ꯑꯗꯨꯒꯨꯝꯕ ꯑꯦꯛꯇꯤꯚ ꯁꯥꯔꯚꯤꯁꯇꯒ ꯑꯗꯨꯃꯥꯏꯅꯒ ꯇꯧꯅ ꯂꯥꯛꯑꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯖꯥꯠꯅꯤ ꯂꯝꯗꯝꯅꯗꯣꯏꯅꯤ ꯍꯥꯏꯖꯔꯤꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯅꯨꯄꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯗꯦ ꯑꯗꯨ ꯇꯧꯕ ꯌꯥꯗꯦ ꯀꯥꯏꯅ ꯅꯍꯥꯟꯋꯥꯏ ꯑꯗꯨꯒꯤ ꯃꯇꯝꯗꯨ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯑꯐꯕ ꯑꯣꯏꯕꯤꯔꯣ ꯃꯊꯪ ꯄꯥꯁ ꯇꯧꯕꯤꯌꯨ
ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯂꯩꯆꯣꯟꯕꯝ ꯕꯤꯗ꯭ꯌꯥ ꯗꯦꯕꯤ ꯑꯩꯒꯤ ꯂꯩꯐꯝ ꯊꯣꯡꯖꯥꯎ ꯕꯖꯥꯔꯗꯒꯤꯅꯤ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯕꯕꯥꯅ ꯂꯩꯆꯣꯟꯕꯝ ꯉꯣꯖꯥ ꯁꯤꯡ ꯑꯗꯨꯒ ꯑꯩꯒꯤ ꯄꯣꯛꯄꯤꯕ ꯏꯃꯥꯅ ꯂꯩꯆꯣꯟꯕꯝ ꯖꯃꯨꯅꯥ ꯗꯦꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨ ꯀꯔꯤ ꯁ꯭ꯀꯨꯜꯗ ꯇꯝꯕꯤꯔꯦ ꯀ꯭ꯂꯥꯁ 10 ꯌꯨꯔꯦꯀꯥ ꯑꯦꯀꯥꯗꯃꯤ ꯊꯧꯅꯧꯖꯝ ꯄꯤ ꯁꯤ ꯀꯌꯥ ꯆꯠꯄꯤꯔꯛꯀꯦ ꯃꯇꯝꯗꯨꯗ 10ꯗꯗꯤ 65 ꯄꯤ ꯁꯤ ꯍꯧꯖꯤꯛ ꯀꯌꯥꯅꯦꯕ ꯆꯠꯂꯤꯁꯦ ꯍꯧꯖꯤꯛꯅ 82.6 ꯃꯁꯤ ꯊꯥꯖꯈꯤꯕ꯭ꯔꯣ ꯏꯁꯥꯅ ꯁꯤꯗ ꯍꯦꯟꯅꯤ ꯀꯥꯏꯅ ꯈꯟꯈꯤꯕ꯭ꯔꯣ ꯑꯁ ꯁꯔꯄ꯭ꯔꯥꯏꯖꯅꯦ ꯁꯤꯗꯤ ꯊꯥꯖꯕ ꯌꯥꯝ ꯃꯥꯒꯤ ꯃꯈꯥꯗꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯩ ꯁ꯭ꯀꯨꯜꯒꯤ ꯀꯔꯤ ꯁꯄꯣꯔꯠ ꯂꯩꯒꯦ ꯁꯤꯕꯨꯒꯤ ꯊꯥꯛꯇ ꯁ꯭ꯀꯨꯜꯒꯤꯗꯤ ꯁꯞꯄꯣꯔꯠ ꯌꯥꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯀꯔꯤ ꯀꯔꯤ ꯇꯨꯡꯗ ꯀꯔꯤ ꯂꯥꯏꯟꯗ ꯆꯠꯄꯤꯒꯦꯅ ꯈꯟꯕꯤꯔꯤ ꯖꯦꯅꯦꯔꯦꯜꯗ ꯑꯗꯨꯝ ꯇꯝꯊꯔꯒ MA ꯐꯥꯎ ꯇꯝꯃꯒꯦ ꯃꯥꯁꯇꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯈꯪꯖꯕꯁꯤꯒꯤ ꯃꯊꯪꯗ ꯄꯥꯁ ꯇꯧꯕꯤꯌꯨ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯈꯤꯇꯪ ꯅꯛꯁꯟꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯕꯦꯒꯝ ꯐꯥꯇꯤꯃꯥ ꯊꯧꯕꯥꯜ ꯀ꯭ꯌꯥꯝ ꯇꯥꯟꯄꯣꯛꯇꯒꯤ ꯃꯃꯥ ꯕꯕꯥꯒꯤ ꯃꯤꯡ ꯑꯩꯕꯨ ꯄꯣꯛꯄ ꯃꯃꯥꯒꯤ ꯃꯤꯡꯅ ꯕꯦꯒꯝ ꯕꯦꯅꯔꯖꯤ ꯑꯗꯨꯒ ꯕꯕꯥꯒꯤ ꯃꯤꯡꯅ ꯃꯨꯍꯝꯃꯗ ꯑꯃꯤꯟ ꯈꯥꯟ ꯀ꯭ꯂꯥꯁ 10 ꯄꯤ ꯁꯤ ꯀꯌꯥ ꯆꯠꯄꯤꯔꯛꯀꯦ ꯀ꯭ꯂꯥꯁ 10ꯁꯦ 68 ꯄꯤ ꯁꯤ ꯈꯛꯇ ꯆꯠꯂꯦ 68 ꯑꯣꯀꯦ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯟꯗꯛ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯆꯥꯡꯁꯤꯗ ꯏꯁꯥꯅ ꯄꯦꯟꯕꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯊꯥꯖꯈꯤꯕ꯭ꯔꯥ ꯁꯤꯗ ꯍꯦꯟꯅ ꯊꯥꯖꯕ꯭ꯔꯥ ꯁꯤꯗꯒꯤ ꯈꯤꯇꯪꯗꯤ ꯍꯦꯟꯅꯦꯅ ꯊꯥꯖꯈꯤꯕꯅꯦ ꯑꯗꯨꯕꯨ ꯈꯔ ꯍꯟꯊꯔꯦ ꯀꯔꯤ ꯁꯕꯖꯦꯛꯇꯅꯣ ꯁꯣꯜꯂꯤꯁꯦ ꯃꯦꯠꯁꯇ ꯃꯦꯠꯁꯇ ꯑꯗꯣ ꯃꯦꯠꯁꯦ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯀ꯭ꯂꯥꯁ 10ꯗꯁꯨ ꯃꯦꯠꯁ ꯁꯣꯜꯂꯛꯄ꯭ꯔꯣ ꯁꯣꯟꯗꯦ ꯀ꯭ꯂꯥꯁ 10ꯗ ꯑꯩ ꯃꯦꯠꯁ ꯂꯦꯇꯔ ꯆꯠꯆꯔꯦ ꯑꯗꯣ ꯍꯟꯗꯛ ꯍꯥꯏꯗꯤ ꯁꯤꯂꯦꯕꯁꯁꯨ ꯈꯔ ꯆꯥꯎꯔꯛꯄ ꯑꯗꯨꯒ ꯏꯁꯥꯒꯤ ꯍꯦꯜꯊ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯈꯔ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯕꯔ ꯇꯧꯕ ꯉꯝꯍꯧꯗꯕ ꯑꯣꯀꯦ ꯑꯗꯨ ꯆꯥꯟꯁ ꯂꯩꯔꯤꯀꯣ ꯑꯗꯨ ꯀꯔꯤ ꯂꯥꯏꯟꯗ ꯆꯠꯄꯤꯅꯤꯡꯉꯤ ꯃꯃꯥ ꯕꯕꯥꯒꯤ ꯀꯔꯤ ꯑꯄꯥꯝꯕ ꯂꯩ BA ꯂꯣꯏꯁꯤꯜꯂꯒ UPSCꯒꯨꯝꯕ ꯊꯥꯒꯦꯅ ꯈꯜꯂꯦ ꯌꯥꯝꯅ ꯐꯩ ꯃꯗꯨꯃꯛ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯣ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯄꯥꯁ ꯇꯧꯕꯤꯌꯣ ꯍꯧꯕꯤꯔꯣ ꯃꯃꯥ ꯕꯕꯥꯒꯤ ꯃꯤꯡ ꯏꯁꯥꯒꯤ ꯃꯤꯡ ꯑꯩꯒꯤ ꯃꯤꯡ ꯃꯦꯔꯤ ꯀꯩꯁꯥꯝ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯤꯡꯅ K ꯗꯤꯕꯦꯟ ꯑꯩꯒꯤ ꯃꯃꯥꯒꯤ ꯃꯤꯡꯅ K ꯁꯨꯅꯤꯇꯥ ꯀꯔꯤ ꯂꯝꯗꯩꯅꯣ ꯑꯩꯁꯦ ꯕꯦꯡꯒꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯀ꯭ꯂꯥꯁ 10ꯗ PC ꯀꯌꯥ ꯆꯠꯄꯤꯔꯛꯀꯦ 77 ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯗ ꯍꯥꯏꯇꯥꯔꯦꯅꯦ ꯇ꯭ꯌꯨꯁꯟꯒ ꯇꯧꯕ ꯈꯣꯠꯄ ꯃꯁꯤꯒꯨꯝꯕꯁꯤ ꯌꯥꯎꯕꯤꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯒꯦ ꯑꯩꯁꯦ ꯇꯁꯦꯡꯅ ꯇꯨꯏꯁꯟꯗꯤ ꯆꯠꯈꯤꯗ꯭ꯔꯦ ꯁ꯭ꯀꯨꯜꯒꯤ ꯍꯣꯁꯇꯦꯜꯗꯁꯨ ꯂꯩꯕꯒꯤ ꯆꯥꯟꯁꯇꯣ ꯐꯪꯈꯤꯗ꯭ꯔꯦ ꯂꯝꯖꯤꯡ ꯃꯩꯔꯥꯎ ꯍꯣꯁꯇꯦꯜꯗ ꯂꯩꯖꯔꯦ ꯑꯗꯣ ꯀꯔꯤ ꯍꯧꯖꯤꯛ ꯂꯥꯏꯟꯁꯦ ꯀꯔꯤ ꯂꯥꯏꯟꯗ ꯆꯠꯊꯒꯦꯅ ꯈꯟꯕꯤꯔꯤ ꯑꯅꯤꯡꯕ ꯀꯔꯤ ꯂꯩꯕꯤꯔꯤ ꯑꯩꯁꯦ ꯂꯣꯗꯤ ꯄꯥꯝꯃꯦ ꯂꯣ ꯇꯝꯒꯦꯅ ꯈꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛꯇꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯌꯥꯝ ꯂꯩꯔꯦ ꯑꯗꯣ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯊꯪ ꯄꯥꯁ ꯇꯧꯕꯤꯌꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩ ꯊꯧꯗꯥꯝ ꯃꯥꯂꯦꯝꯉꯥꯟꯕ ꯃꯩꯇꯩ ꯕꯦꯡꯒꯤꯗꯒꯤꯅꯤ ꯃꯃꯥ ꯕꯕꯥꯒꯤ ꯃꯤꯡ ꯍꯥꯏꯕꯤꯌꯨ ꯃꯃꯥꯒꯤꯅ ꯊꯧꯗꯥꯝ ꯁꯨꯕꯤꯇꯥ ꯂꯩꯃ ꯑꯗꯨꯒ ꯕꯕꯥꯒꯤꯅ ꯊꯧꯗꯥꯝ ꯃꯙꯨ ꯃꯪꯒꯣꯜ ꯃꯩꯇꯩ ꯀ꯭ꯂꯥꯁ 10ꯗ PC ꯀꯌꯥ ꯆꯠꯄꯤꯔꯛꯀꯦ ꯀ꯭ꯂꯥꯁ 10ꯁꯦ PC 78.5 ꯆꯠꯆꯔꯛꯑꯦ ꯑꯗꯣ ꯍꯟꯗꯛꯀꯤꯁꯦ ꯏꯁꯥꯅ ꯊꯥꯖꯕꯒꯤ ꯆꯥꯡꯗꯨ ꯌꯧꯕꯤꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯋꯤ ꯊꯥꯖꯕꯁꯦ ꯈꯤꯇꯪ ꯑꯩꯅ ꯑꯦꯛꯁꯄꯦꯛꯇꯦꯠ ꯇꯧꯔꯕ ꯃꯥꯔꯛꯇꯨꯗꯒꯤ ꯈꯤꯇꯪ ꯍꯦꯜꯂꯛꯑꯦꯅ ꯍꯦꯜꯂꯦꯕꯀꯣ ꯅꯣꯡꯃꯗ ꯄꯨꯡ ꯀꯌꯥꯃꯨꯛ ꯂꯥꯏꯔꯤꯛ ꯄꯥꯕꯤꯒꯦ ꯄꯨꯡꯁꯦ ꯇꯁꯦꯡꯅ ꯁꯤꯃ ꯄꯥꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯂꯩꯖꯔꯛꯇꯦ ꯑꯗꯨꯒ ꯕ꯭ꯔꯦꯟꯁꯦ ꯈꯤꯇꯪ ꯁꯣꯟꯕꯅꯤꯅ ꯑꯗꯨꯝ ꯃꯤꯅꯤꯃꯝꯗ 6 ꯑꯋꯥꯔꯃꯨꯛꯇꯤ ꯄꯥꯖꯔꯦ ꯑꯣꯀꯦ ꯑꯗꯨ ꯁꯣꯁꯤꯌꯦꯜ ꯅꯦꯠꯋꯥꯔꯛ ꯀꯔꯤ ꯁꯤꯒꯨꯝꯕꯁꯤꯗ ꯑꯗꯨꯝ ꯌꯥꯎꯕꯤꯕ꯭ꯔꯣ ꯈꯔ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯔ ꯑꯃ ꯁꯔꯨꯛ ꯌꯥꯖꯩ ꯈꯔꯗꯤ ꯑꯗꯨꯝ ꯁꯤꯟꯅꯩ ꯑꯗꯨꯕꯨ ꯌꯥꯝ ꯀꯥ ꯍꯦꯟꯅꯀꯣ ꯃꯈꯥ ꯊꯥꯕꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯔꯨ ꯑꯣꯏꯅ खर एडवाइस कर पीबीरमो सोशल मीडिया से अमरोम यामना फै अदो हौजिक्की इनाउसिंग हाइतारे इनाउसिंग नतना मोबाइल फोन पाइबा अयाम्बना गेम जे हम सानाबसे उबा अदा अकोइना स्पोर्ट्स ता अबदि फिजिकल ओइना चेन चोंगना सानदौ महत्ता गेम जे तोइना पुनिंग लुख्रेबा सी गेम सानामजे खरा लापथोनिंग करी तौबीरी है साना खोनब तौरी है याम फरे साना करी मसाना तौबीरो मोबाइल गेम सानरी दो दुमाइन हाइबदो हाइतारे नेको मदु खला लापथोनिंग बाइता तसेंना गदि मणिपुर दा मोबाइल गेम साना ऑनलाइन गेम साना को सिगी गेम की पोर्टल अन मलै पोर्टल से इनक्रिप्ट तौर थिंग बबो यारा जानी याम सेंगना हाइतारे याम नुवाइजै मखा अखोगी लाइन से करी लाइन दा चटपीगेना खले अइजे फिजिकल एजुकेशन लौरगा फिजिकल इंस्ट्रक्टर अमा ओइनिंग बा पाम लैजे याम नुवाइजै सोइदना तुंबियु मथंग पास तौबियु थैंक यू मिंगल लेफंगा हाइबियु ममा बाबा मिंग हाइबियु
ꯑꯩ ꯃꯤꯡ ꯈꯔꯤꯕꯝ ꯁꯨꯕꯥꯁ ꯑꯩ ꯆꯥꯡꯄꯥꯠ ꯃꯃꯥ ꯂꯩꯀꯥꯏꯗꯩꯅꯤ ꯑꯩ ꯄꯣꯛꯄꯤꯕ ꯕꯕꯥꯒꯤ ꯃꯤꯡꯅ ꯈꯔꯤꯕꯝ ꯔꯣꯕꯦꯟ ꯑꯩ ꯄꯣꯛꯄꯤꯕ ꯃꯃꯥꯒꯤ ꯃꯤꯡꯅ ꯈꯔꯤꯕꯝ ꯁꯆꯤ ꯗꯦꯕꯤ क्लास 10 दा PC क्या चꯠꯄꯤरके क्लास 10 दा 78.5 चꯠꯄꯤरे ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯔꯤ ꯍꯟꯗꯛꯀꯤꯁꯦ ꯑꯦꯛꯁꯄꯦꯛ ꯇꯧꯕꯁꯤꯗ ꯑꯗꯨꯝ ꯌꯧꯕ꯭ꯔꯥ ꯈꯔ ꯍꯦꯟꯅ ꯍꯣꯠꯅꯔꯝꯃꯒꯗꯤ ꯈꯔ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯅꯤꯒ ꯍꯥꯏꯕꯒꯤ ꯏꯁꯥꯗ ꯀꯔꯤ ꯀꯔꯤ ꯐꯥꯎꯕ ꯂꯩ ꯑꯗꯨꯝ ꯆꯥꯡꯗꯨꯗ ꯂꯩꯕꯤꯈꯤꯕ꯭ꯔꯥ ꯍꯟꯗꯛꯀꯤ ꯑꯩꯅ ꯑꯦꯛꯁꯄꯦꯛ ꯇꯧꯈꯤꯕ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯂꯩ ꯑꯗꯩ ꯀꯥ ꯍꯦꯟꯁꯨ ꯍꯦꯜꯂꯛꯇꯦ ꯑꯗꯩ ꯇꯥꯁꯨ ꯇꯨꯏꯁꯟꯒꯨꯝꯕꯗꯤ ꯀꯃꯥꯏ ꯇꯧꯕꯤ ꯑꯗꯨꯝ ꯁ꯭ꯀꯨꯜꯁꯤꯗ ꯂꯩꯕꯤꯔꯛꯄ꯭ꯔꯥ ꯑꯗꯨꯒ ꯌꯨꯝꯗꯒꯤ ꯑꯣꯏꯕꯤꯕ꯭ꯔꯥ ꯀꯃꯥꯏ ꯇꯨꯏꯁꯟ ꯇꯧꯋꯤ ꯍꯣꯁꯇꯦꯜꯁꯨ ꯂꯧꯔꯦ ꯑꯗꯨꯒ ꯍꯣꯁꯇꯦꯜ ꯃꯅꯨꯡꯗ ꯇꯨꯏꯁꯟ ꯁ꯭ꯀꯨꯜꯅ ꯁꯤꯟꯕ ꯇꯨꯏꯁꯟ ꯃꯇꯨꯡ ꯏꯟꯅ ꯈꯔꯗꯤ ꯇꯧꯔꯦ ꯑꯣꯀꯦ ꯀꯔꯤ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯒꯦꯅ ꯈꯟꯕꯤꯔꯤ ꯕꯕꯥ ꯃꯃꯥ ꯑꯃꯁꯨꯡ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯣꯏꯅ ꯏꯟꯖꯤꯅꯤꯌꯔꯗ ꯆꯪꯒꯦ ꯈꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯗꯨꯒꯤ ꯄꯥꯟꯗꯝꯗꯨꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯈꯨꯇꯨꯝ ꯁꯤꯡꯉꯒ ꯍꯣꯠꯅꯕꯤꯌꯨ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯣ ꯅꯦꯛꯁ ꯄꯥꯁ ꯇꯧꯕꯤꯌꯨ ꯃꯤꯡ ꯂꯩꯐꯝ ꯑꯃꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯊꯧꯅꯥꯎꯖꯝ ꯔꯥꯍꯨꯜ ꯁꯤꯡ ꯏꯃꯥ ꯕꯕꯥꯒꯤ ꯃꯃꯤꯡꯅ ꯊꯧꯅꯥꯎꯖꯝ ꯁꯨꯕꯥꯁ ꯆꯟꯗ꯭ꯔ ꯁꯤꯡ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯤꯡꯅ ꯊꯧꯅꯥꯎꯖꯝ ꯔꯟꯖꯤꯇꯥ ꯗꯦꯕꯤ क्लास 10 दा PC क्या चꯠꯄꯤꯔꯦ 74 ꯆꯠꯂꯦ 74 इसाना थाजबगी चांग दुम योबीब्रा होनखिबगी चांग दा हौजफों लाइसे स्कूल की दिमाई पुराबनी को हाइजे अदु हाबियो हेले इसाना थाजबदगी दुम फंगाइजिना दुम हेले सो याम नोंगाइजे अदु करी ओइगेना खनबिरी ममा बागी अनिंग बचपी दोइरा इसा अपाम करी लई तुंग द करी ओइबिगेना खले जनरल दा सुन चलगा कॉम्पिटिटिव एग्जाम थागेन खले याम फई सुगुमसे होनबसे अदु चिंददी तुम लाई मसी थबक्तदी खरे दुम हार्ट खाइतारे मयाम दि खरा तोंगा दोइनी नत्रा खरा दगी रेफरेंस मयाम पाबा लारी खोमजनबा दगी तोंगा तोंगान ब करेंट अफेयर्स मयाम से अदुम कोकत दुम ताव लई दोइनी आइजा तारेने को यामना खंग हाइ होजिकति यामना लैरे ओजा गुरु तानबिदना अदगी तोंगा तोंगान बदुगी मखा ताबदि होनबिदना हाइतारेने को सोइदना माइ पाकपा ओइबिरो याम नोंगाइजै डायमंड रेडियोना सिगुम्बा कोइगी न्यू इरागी कोइ इंस्पायर मयाम गसु उनबा मथंग मथंग यामना दि वारी दि याम सानाजनिंगी अदुबो मीसी यामन बना हाइतारे मरी मंगादंग ओरमदि वारी सि नुवाइना सानरमस यामने दु लोइना मक्सु खंगनिंग बा हाइतारे सो याम नोंगाइजै मथंगी रो अमता मुलाकजगे मिंग लेफंगम ता हाइबियो ꯑꯩꯒꯤ ꯃꯤꯡ ꯑꯦꯅꯤ ꯅꯣꯡꯊꯣꯝꯕꯝ ꯑꯗꯨꯒ ꯀꯩꯔꯛ ꯇꯣꯃꯥꯜ ꯃꯈꯣꯡꯗꯒꯤ ꯃꯃꯥꯒ ꯕꯕꯥꯒꯤ ꯃꯤꯡ ꯍꯥꯏꯕꯤꯌꯨ ꯄꯥꯕꯨꯡꯒꯤ ꯃꯤꯡꯅ ꯅꯣꯡꯊꯣꯝꯕꯝ ꯁꯔꯠ ꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯒꯤꯅ ꯅꯣꯡꯊꯣꯝꯕꯝ ꯑꯣꯡꯕꯤ ꯂꯤꯃꯦꯟ ꯗꯦꯕꯤ क्लास 10 दा PC क्या फंबिरके 67.5 67 हदकी लाइसे इसाना थाजबदु ओइदम ओइबिब्रा ꯑꯩꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯠ ꯃꯥꯔꯛꯇꯣ ꯑꯗꯨꯝ ꯐꯪꯉꯦ करी सब्जेक्ट नो मार्क्सी खरा यामना फंगिसे ꯃꯅꯤꯄꯨꯔꯤ मणिपुरी अदु आइना मार्क याम फंगकनेना खनगिबा सब्जेक्ट कनो तौबिदबा यावब्रो थाजखिबदा PC लेटर्स लाक्तबा ꯍꯣꯏ ꯂꯦꯇꯔ ꯂꯥꯛꯇꯕꯗꯤ ꯏꯪꯂꯤꯁ ꯂꯥꯛꯇꯦ इंग्लिश लाक्ते मसे लाकनेना थाजना होनखिबरा ꯏꯪꯂꯤꯁꯇꯗꯤ ꯐꯥꯔꯁ ꯇꯥꯏꯝ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯈꯤꯇꯪ ꯋꯥꯠꯈꯤ खरा वालेबको ट्यूशन गुम्बा तौबिब्रा कमाई तौगे ꯇꯨꯏꯁꯟꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯍꯣꯁꯇꯦꯜꯗ ꯂꯩꯕꯅꯤꯅ ꯁ꯭ꯀꯨꯜꯅ ꯁꯤꯟꯕꯤꯔꯛꯄ ꯑꯣꯖꯥ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯉꯩꯅ ꯑꯗꯨꯝ ꯇꯧꯕꯤ ꯁꯤꯗ ꯑꯗꯨꯝ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯕꯅꯤꯅ ꯍꯣꯏ ꯀꯣ ꯑꯗꯨꯒꯤ ꯃꯃꯥ ꯕꯕꯥꯅ ꯀꯔꯤ ꯑꯣꯏꯕ ꯄꯥꯝꯒꯦ ꯂꯥꯏꯟꯁꯦ ꯀꯔꯤꯗ ꯆꯠꯂꯣ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯃꯥꯒ ꯄꯥꯕꯨꯡꯒꯅꯁꯨ ꯄꯥꯝꯕ ꯑꯗꯨꯝ ꯃꯦꯗꯤꯀꯦꯜꯗ ꯆꯠꯀꯦꯅ ꯈꯜꯂꯦ ꯃꯦꯗꯤꯀꯦꯜ ꯆꯠꯀꯦꯅ ꯈꯜꯂꯦ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯅꯦꯠꯋꯥꯔꯛꯀꯨꯝꯕꯁꯦ ꯑꯗꯨꯝ ꯌꯥꯎꯕꯤꯕ꯭ꯔꯣ ꯈꯔ ꯈꯔ ꯀꯃꯥꯏꯅ ꯇꯧꯏ ꯌꯥꯎꯋꯦ ꯑꯗꯨꯝ ꯌꯥꯎꯏ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯆꯥꯡ ꯑꯃꯗ ꯂꯩꯕꯤꯕ꯭ꯔꯣ ꯌꯥꯝ ꯍꯦꯟꯅꯗꯤ ꯌꯥꯎꯗꯦ ꯊꯥꯕꯜꯒꯗꯤ ꯆꯣꯡꯕꯤꯕ꯭ꯔꯣ ꯃꯔꯛ ꯃꯔꯛꯇ ꯆꯣꯡꯉꯦ ꯌꯥꯏ ꯑꯗꯨ ꯑꯣꯜ ꯔꯥꯎꯟꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥꯕꯜꯁꯨ ꯆꯣꯡꯉꯤ ꯑꯗꯨꯝ ꯑꯗꯨ ꯁꯣꯁꯤꯌꯦꯜ ꯅꯦꯠꯋꯥꯔꯛꯁꯨ ꯈꯔ ꯈꯔ ꯌꯥꯎꯏ ꯑꯗꯨꯒ ꯁ꯭ꯀꯨꯜꯒꯤꯁꯨ ꯃꯥꯏ ꯄꯣꯔꯦ ꯏꯟꯁꯄꯥꯌꯔ 31ꯗ ꯆꯟꯕꯤꯔꯛꯇꯅ ꯁ꯭ꯀꯨꯜꯁꯤꯒꯤꯁꯨ ꯃꯥꯏ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯀꯩꯁꯨ ꯅꯣꯞꯇꯦ ꯍꯥꯏꯇꯥꯔꯦꯅꯦ ꯊꯣꯛꯑꯣꯏ ꯃꯔꯤꯡꯅ ꯁꯥꯕ ꯁꯪꯕꯥꯏꯅꯤ ꯅꯥꯝꯃ ꯍꯥꯡꯕ ꯍꯧꯅꯗꯦꯅ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯔꯤꯕꯅꯦꯕꯀꯣ ꯃꯇꯤꯛ ꯆꯥꯈꯤꯒꯗꯧꯅꯤ ꯃꯇꯤꯛ ꯆꯥꯔꯀꯥꯟꯗ ꯂꯣꯏ ꯃꯇꯤꯛ ꯆꯥꯕ ꯑꯣꯏꯔꯛꯀꯗꯧꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯃꯦꯗꯤꯀꯦꯜꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕꯤꯅꯦꯅ ꯍꯥꯏꯕꯤꯔꯦ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯇꯅ ꯄꯥꯎꯗꯨ ꯇꯥꯖꯒꯦ ꯃꯊꯪꯗ ꯃꯤꯡ ꯂꯩꯐꯝꯗ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯅꯤꯡꯊꯧꯖꯝ ꯁꯣꯐꯤꯌꯥ ꯗꯦꯕꯤ ꯂꯩꯐꯝꯅ ꯍꯩꯔꯣꯛ ꯄꯥꯔꯠ 2 ꯕꯖꯥꯔ ꯃꯅꯤꯡ ꯃꯃꯥ ꯕꯕꯥꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯤꯡꯅ ꯅꯤꯡꯊꯧꯖꯝ ꯔꯅꯕꯤꯔ ꯁꯤꯡ ꯃꯃꯥꯒꯤ ꯃꯤꯡꯅ ꯅꯤꯡꯊꯧꯖꯝ ꯑꯣꯡꯕꯤ ꯁꯟꯙ꯭ꯌꯥ ꯔꯥꯅꯤ ꯗꯦꯕꯤ क्लास 10 दा PC कयामुक चꯠꯄꯤꯔꯦ 79.6 79.6 अदो हंदकिसे इसाना थाजबदुमक यौबीब्रा सिदगी हेनगदौनी गाना खलगा नेमना लाएगाना खनब्रा नत्रगा ओके हुजिक लाइसे दु मतिक चारें खनबीब्रा ꯑꯩꯅ ꯂꯥꯛꯏꯕ ꯐꯪꯉꯤꯕ ꯃꯥꯔꯛꯁꯦ ꯑꯩꯉꯣꯟꯗ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯌꯦꯅꯗꯤ ꯈꯜꯂꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯕꯖꯦꯛ ꯑꯃ ꯍꯥꯏꯗꯤ ꯕꯥꯏꯑꯣꯗ ꯑꯩꯅ ꯃꯥꯔꯛꯁꯦ ꯋꯥꯡꯖꯅꯤꯅ ꯈꯟꯈꯤꯕꯅꯦ ꯑꯗꯨꯕꯨ ꯃꯥꯔꯛꯁꯦ ꯂꯦꯇꯔ ꯃꯥꯔꯛꯇꯤ ꯐꯥꯎꯗꯤ ꯆꯠꯆꯔꯛꯑꯦ ꯑꯗꯨꯕꯨ ꯈꯔ ꯅꯦꯝꯅ ꯂꯥꯛꯑꯦ ꯑꯩꯅ ꯏꯕꯗ
ꯐꯨꯜ ꯑꯣꯏꯅ ꯏꯖꯔꯝꯃꯁꯨ ꯑꯩꯅ ꯃꯌꯥꯝ ꯑꯃ ꯏꯔꯛꯄꯅꯤꯅ ꯃꯔꯛꯇ ꯑꯁꯣꯏꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯩꯅ ꯐꯪꯉꯤꯕ ꯃꯥꯔꯛꯁꯦ ꯑꯗꯨꯝ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯔꯦꯅ ꯈꯟꯖꯩ ꯀꯔꯤ ꯁꯕꯖꯦꯛꯅꯣ ꯈ꯭ꯋꯥꯏ ꯋꯥꯡꯉꯤꯁꯦ ꯃꯌꯥꯝꯗꯨꯗꯒꯤ ꯐꯤꯖꯤꯛꯁ ꯐꯤꯖꯤꯛꯁ ꯀꯔꯤ ꯂꯥꯏꯟꯗ ꯆꯠꯄꯤꯒꯦꯅ ꯈꯜꯂꯤ ꯑꯩꯁꯦ ꯖꯦꯅꯦꯔꯦꯜ ꯂꯥꯏꯟꯗ ꯇꯝꯊꯔꯒ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯈꯟꯖꯩ ꯌꯥꯝ ꯐꯩ ꯃꯗꯨꯃꯛ ꯑꯗꯨꯝ ꯍꯣꯠꯅꯕꯤꯕ ꯑꯣꯏꯕꯤꯔꯣ ꯍꯥꯏꯖ ꯇꯥꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯊꯪ ꯄꯥꯁ ꯇꯧꯕꯤꯌꯨ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯂꯤꯁꯝ ꯑꯣꯃꯤꯂꯥ ꯑꯩ ꯂꯩꯐꯝꯅ ꯕꯦꯡꯒꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯤꯡꯅ ꯂꯤꯁꯝ ꯃꯅꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯤꯡꯅ ꯂꯤꯁꯝ ꯃꯅꯤ ꯇꯣꯝꯕꯤ ꯗꯦꯕꯤ ꯀ꯭ꯂꯥꯁ 10ꯗ ꯄꯤꯁꯤ ꯀꯌꯥꯃꯨꯛ ꯆꯠꯄꯤꯔꯦ 75 75 ꯍꯟꯗꯛꯁꯦ ꯑꯗꯨꯝ ꯊꯥꯖꯕꯗꯨ ꯑꯗꯨꯝ ꯌꯧꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯩꯅ ꯊꯥꯖꯕꯗꯣ ꯑꯗꯨꯝ ꯐꯪꯉꯦ 80ꯗꯩꯅ 85 ꯐꯥꯎꯀꯤ ꯃꯅꯨꯡꯗ ꯐꯪꯒꯅꯤ ꯇ꯭ꯌꯨꯁꯟꯒꯨꯝꯕꯁꯦ ꯁ꯭ꯀꯨꯜꯁꯤꯗ ꯂꯩꯔ ꯇꯧꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯁ꯭ꯀꯨꯜꯒꯤ ꯍꯣꯁꯇꯦꯜꯗ ꯂꯩꯔꯒ ꯑꯗꯨꯝ ꯇ꯭ꯌꯨꯁꯟ ꯇꯧꯖꯔꯦ ꯑꯗꯣ ꯃꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯝ ꯐꯦꯁꯤꯂꯤꯇꯤꯁꯦ ꯑꯗꯨꯝ ꯌꯥꯏꯌꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯏꯁꯥꯅ ꯁ꯭ꯀꯨꯜꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯃꯟꯒ ꯁ꯭ꯀꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯇꯧꯕꯤꯔꯤꯁꯤꯒꯗꯤ ꯁ꯭ꯀꯨꯜꯅ ꯍꯦꯜꯂꯦꯅ ꯈꯟꯖꯩ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯀꯩꯅꯣ ꯋꯥꯠꯍꯧꯔꯁꯨꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯀꯔꯤ ꯁꯕꯖꯦꯛꯇꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯐꯪꯉꯤꯁꯦ ꯃꯥर्क्ꯁꯦ ꯃꯩꯇꯩ ꯃꯌꯦꯛꯇ ꯃꯩꯇꯩ ꯃꯌꯦꯛꯇ ꯑꯗꯣ ꯇꯨꯡꯗ ꯀꯔꯤ ꯂꯥꯏꯟꯗ ꯆꯠꯄꯤꯒꯦꯅ ꯈꯟꯕꯤ ꯑꯩ ꯃꯈꯥ ꯇꯝꯊꯔꯒ ꯑꯦꯛꯇꯤꯚ ꯁꯥꯔꯚꯤꯁꯇ ꯆꯪꯒꯦꯅ ꯈꯜꯂꯤ ꯌꯥꯝꯅ ꯐꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯃꯗꯨꯃ ꯑꯣꯏꯕꯤꯔꯣ ꯃꯊꯪ ꯄꯥꯁ ꯇꯧꯕꯤꯌꯨ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯀꯦꯅꯔꯖꯤꯠ ꯑꯣꯀ꯭ꯔꯝ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝꯗꯩ ꯃꯃꯥ ꯕꯕꯥꯒꯤ ꯃꯤꯡ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯤꯡꯅ ꯑꯣꯀ꯭ꯔꯝ ꯃꯅꯤꯃꯣꯍꯟ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯤꯡꯅ ꯑꯣꯀ꯭ꯔꯝ ꯃꯪꯂꯦꯝꯕꯤ ꯀ꯭ꯂꯥꯁ 10ꯗ ꯄꯤꯁꯤ ꯀꯌా ꯂꯥꯛꯄꯤꯒꯦ 83 83 ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯂꯩꯔꯤꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯏꯁꯥꯅ ꯄꯦꯟꯕꯤꯕ꯭ꯔꯣ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕ꯭ꯔꯥ ꯈꯔ ꯅꯦꯝꯅ ꯂꯥꯛꯑꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯥꯛꯏꯁꯦ ꯑꯗꯨꯝ ꯌꯥꯔꯦꯅ ꯈꯟꯖꯩ ꯌꯥꯔꯦ ꯑꯗꯨꯝ ꯈꯟꯖꯩ ꯁꯤꯒꯤ ꯆꯥꯡꯁꯦ ꯅꯣꯡꯃꯗ ꯄꯨꯡ ꯀꯌꯥꯃꯨꯛ ꯂꯥꯏꯔꯤꯛ ꯄꯥꯕꯤꯈꯤꯒꯦ ꯄꯨꯡꯁꯦ ꯑꯀꯛꯅꯕ ꯂꯩꯇꯦ ꯍꯥꯏꯗꯤ ꯁꯣꯁꯦꯜ ꯅꯦꯠꯋꯥꯔꯛ ꯀꯥꯏꯗꯤ ꯑꯗꯨꯝ ꯌꯥꯎꯕꯤꯕ꯭ꯔꯣ ꯑꯗꯨꯝ ꯌꯥꯎꯋꯦ ꯊꯥꯕꯜ ꯆꯣꯡꯕ ꯈꯣꯠꯄ ꯑꯗꯨꯝ ꯊꯥꯕꯜ ꯆꯣꯡꯕꯗꯤ ꯌꯥꯎꯗꯦ ꯑꯗꯣ ꯌꯨꯝꯗ ꯃꯃꯥ ꯕꯕꯥ ꯍꯣꯏꯅ ꯆꯣꯡꯒꯅꯣ ꯍꯥꯏꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯅꯠꯇ꯭ꯔꯒ ꯏꯁꯥꯅ ꯆꯣꯡꯕ ꯍꯩꯇꯕꯩꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯎꯅꯤꯡꯗꯕꯩꯔꯥ ꯑꯩ ꯆꯣꯡꯕ ꯍꯩꯇꯕ ꯆꯣꯡꯕ ꯍꯩꯇꯕ ꯍꯩꯔꯝꯃꯗꯤ ꯑꯗꯨꯝ ꯌꯥꯎꯗꯧꯖꯥꯠꯂꯕ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯝ ꯉꯥꯏꯍꯥꯛꯇꯪ ꯅꯣꯛꯅꯕ ꯇꯧꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯀꯔꯤ ꯑꯣꯏꯒꯦꯅ ꯈꯜꯂꯤ ꯇꯨꯡꯗ ꯑꯩꯁꯦ ꯃꯃꯥꯒ ꯕꯕꯥꯒꯅꯁꯨ ꯄꯥꯝꯕ ꯃꯦꯗꯤꯀꯦꯜ ꯑꯦꯟꯇ꯭ꯔꯥꯟꯁꯁꯦ ꯊꯥꯖꯔꯅ ꯈꯜꯂꯤ ꯌꯥꯝꯅ ꯐꯩ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯃꯥ ꯕꯕꯥꯅꯁꯨ ꯄꯥꯝꯃꯦ ꯍꯥꯏꯔꯕꯅꯤꯅ ꯃꯦꯗꯤꯀꯦꯜꯁꯤꯗꯤ ꯂꯣꯏ ꯄꯥꯝꯅꯔꯝꯒꯅꯤ ꯑꯌꯥꯝꯕꯁꯨ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 12 ꯄꯥꯁ ꯇꯧꯔꯗꯤ ꯃꯦꯗꯤꯀꯦꯜꯒ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒ ꯑꯅꯤꯁꯤꯗ ꯑꯗꯨꯝ ꯈꯜꯂ ꯂꯩꯌꯦꯕ ꯑꯅꯤꯁꯤ ꯈꯛꯇꯪꯒꯤ ꯁꯨꯝ ꯁꯥꯔꯛꯄꯗꯧꯅ ꯑꯗꯨꯝꯗ ꯂꯥꯏꯟꯁꯦ ꯑꯗꯨꯒ ꯃꯦꯗꯤꯀꯦꯜ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯤ ꯑꯗꯨ ꯐꯩ ꯃꯃꯥ ꯕꯕꯥꯅ ꯃꯗꯨꯒꯤ ꯇꯧꯒꯦꯅ ꯈꯟꯈ꯭ꯔꯒꯗꯤꯀꯣ ꯌꯥꯝꯅ ꯐꯩ ꯑꯗꯨꯒꯤ ꯃꯗꯨꯃꯛ ꯇꯧꯕ ꯑꯣꯏꯔꯣ ꯑꯗꯨꯒ ख्वाꯏꯗꯒꯤ ꯁꯕꯖꯦꯛ ꯃꯥर्क वांꯈ꯭ꯔꯤꯁꯤ ꯀꯔꯝꯕ ꯁꯕꯖꯦꯛꯅꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯥर्क ꯋꯥꯡꯈꯤꯕꯁꯦ ꯃꯅꯤꯄꯨꯔꯤꯒ ꯐꯤꯖꯤꯛꯁꯀ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯊꯪ ꯄꯥꯁ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯑꯦꯝ ꯗꯤ ꯋꯀꯤꯜ ꯑꯍꯃꯗ ꯊꯧꯕꯥꯜ ꯃꯣꯏꯖꯤꯡꯗꯒꯤ ꯕꯕꯥꯒꯤ ꯃꯤꯡꯅ ꯑꯦꯝ ꯗꯤ ꯑꯕꯗꯨꯜ ꯋꯥꯍꯤꯗ ꯃꯃꯥꯒꯤꯅ ꯅꯖꯃꯥ ꯕꯦꯒꯝ ꯑꯩ ꯀ꯭ꯂꯥꯁ 10ꯗ ꯏꯕꯔꯒꯟ ꯐ꯭ꯂꯥꯋꯔ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝꯗ ꯇꯝꯖꯔꯛꯑꯦ ꯄꯤꯁꯤ ꯀꯌꯥ ꯆꯠꯄꯤꯔꯛꯀꯦ 68 ꯆꯠꯂꯦ 68 ꯑꯗꯨ ꯍꯟꯗꯛꯀꯤ ꯄꯤꯁꯤ ꯀꯌꯥꯅꯣ 82.6 ꯑꯗꯨꯒ ꯁ꯭ꯀꯨꯜꯒꯤꯁꯨ ꯃꯥꯏ ꯄꯣꯔꯦ ꯏꯟꯁꯄꯥꯌꯔ ꯑꯣꯏ ꯈꯜꯂꯦꯀꯣ 53 ꯃꯅꯨꯡꯗ ꯌꯥꯎꯔꯦ ꯀꯔꯤ ꯁꯕꯖꯦꯛꯇꯨꯅ ꯈ꯭ꯋꯥꯏ ꯋꯥꯡꯉꯤꯁꯦ ꯃꯅꯤꯄꯨꯔꯗ ꯃꯅꯤꯄꯨꯔꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯌꯨꯁꯟ ꯀꯃꯥꯏ ꯇꯧꯕꯤꯒꯦ ꯁ꯭ꯀꯨꯜꯗ ꯂꯩꯖꯔꯒ ꯑꯗꯨꯝ ꯁ꯭ꯀꯨꯜ ꯇꯧꯖꯔꯦ ꯁꯣꯁꯦꯜ ꯅꯦꯠꯋꯥꯔꯛ ꯀꯩ ꯃꯌꯥꯝ ꯄꯥꯏꯅꯩꯁꯦ ꯑꯗꯨꯝ ꯈꯔ ꯌꯥꯎꯕ꯭ꯔꯣ ꯑꯗꯨꯝ ꯃꯁꯤ ꯀꯃꯥꯏ ꯇꯧꯒꯦ ꯌꯥꯎꯋꯦ ꯑꯗꯨꯝ ꯌꯥꯝ ꯌꯥꯎꯕ꯭ꯔꯣ ꯈꯔ ꯌꯥꯎꯕ꯭ꯔꯣ ꯈꯔ ꯌꯥꯎꯋꯦ ꯌꯥꯝ ꯑꯐꯕꯔꯣꯝꯗ ꯁꯤꯖꯤꯟꯅꯕꯗꯤ ꯑꯗꯨꯝ ꯐꯩꯀꯣ ꯌꯥꯎꯗꯁꯨ ꯌꯥꯄꯣꯟꯇꯦ ꯑꯗꯨ ꯃꯁꯤꯃꯛꯅ ꯂꯣꯏ ꯐꯠꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯀꯔꯤ ꯑꯣꯏꯒꯦꯅ ꯈꯟꯕꯤꯔꯤ ꯇꯨꯡꯁꯦ ꯃꯃꯥ ꯕꯕꯥ ꯍꯣꯏ ꯀꯔꯤ ꯑꯄꯥꯝꯕ ꯂꯩ ꯑꯩ ꯖꯦꯅꯔꯦꯜ ꯆꯠꯂ MPSC ꯑꯦꯛꯖꯥꯝ ꯊꯥꯒꯦ ꯈꯟꯖꯩ ꯌꯥꯝ ꯐꯩ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯐꯨꯔꯨꯞ ꯑꯃꯒꯤ ꯑꯩꯒꯤ ꯂꯩꯀꯥꯏ ꯑꯃꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯤ ꯃꯌꯥꯝ ꯂꯩꯕ ꯑꯁꯤ ꯂꯣꯏꯅ ꯂꯝꯗꯝꯅꯔꯛꯀꯗꯣꯏꯅꯤ ꯃꯊꯪ ꯁꯤꯒꯨꯝꯕ ꯂꯝꯕꯤ ꯑꯃꯗ ꯂꯥꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯊꯥꯒꯠꯆꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯥꯏ ꯂꯥꯎꯊꯣꯔꯛꯄꯗ ꯅꯣꯏ ꯑꯃ ꯑꯅꯤꯒ ꯌꯥꯎꯕꯗꯣ ꯃꯌꯥꯝ ꯃꯔꯛꯇ ꯑꯩꯅ ꯈꯔ ꯍꯦꯟꯅ ꯍꯔꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯁꯨꯃꯥꯏꯅ ꯌꯥꯎꯔꯛꯄꯁꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯉꯥꯛꯇꯅ ꯃꯩꯇꯩ ꯉꯥꯛꯇꯅ ꯈꯨꯜꯂꯤꯡꯕ ꯑꯣꯏꯕ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯑꯆꯧ ꯑꯁꯥꯡꯁꯤꯡꯗꯁꯨ ꯁꯨꯃꯥꯏꯅ ꯃꯈꯟꯒꯤ ꯐꯨꯔꯨꯞꯁꯤꯡꯁꯦ ꯂꯣꯏ ꯁꯨꯅ ꯌꯥꯎꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯀꯔꯤ ꯁꯕꯖꯦꯛꯇꯅꯦꯕ ꯈ꯭ꯋꯥꯏ ꯋꯥꯡꯉꯤꯁꯦ ꯃꯅꯤꯄꯨꯔꯤꯗꯅꯦ ꯍꯥꯏꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯇꯨꯡꯒꯤ ꯑꯐꯕ ꯑꯣꯏꯕꯤꯔꯣ ꯃꯊꯪꯒꯤ ꯄꯥꯁ ꯇꯧꯕꯤꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯤꯡꯒ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯊꯧꯗꯥꯝ ꯇꯥꯏꯕꯪꯉꯥꯟꯕ ꯊꯧꯗꯥꯝ ꯂꯩꯁꯥꯟꯊꯦꯝꯗꯩ ꯃꯃꯥ ꯕꯕꯥꯒꯤ ꯑꯩꯒꯤ ꯃꯥꯏ ꯃꯤꯡꯅ ꯊꯧꯗꯥꯝ ꯃꯣꯡꯕꯤ ꯒꯝꯕꯤꯅꯤ
Laima aduga babai mingna Thaudam Malemba Maite. Class 10 da PC kya chapirake? Class 10 the 67.67. Yam ngai ado hojiki kari subject no khai wangi se. Manipur ka computer science ka. Yam ngai ado hojiki isana khanbi ki ba chang do ibibra hojik leibiri se kamai to. Aina khangiba mark tu ga ambok generaktabi adum lai haitare. Generaktabi da lai ba. Aina thajagiba percentage so chapsa lai. Yam ngai ado kari line da chatlaningi imong manung na kari oina pambiri makha se. Khoi banati engineering ji yam pami ado aina di general study toge na dum haire ado hojikti khoi ai apam da dum yare. Hojikti dum aina mu yare ba ko. Halla manje ta pami engineer oi ba doctor oi ba se. Ado top line jo myam lei haitare ne ko mi oi bagi ya bagi to basi thaga chari khoi gi ngasi matam kai thopi ba diamond radio da school sigi sigum laba inspire satra 31 haitare aduga masi khara unajadana khoina matung da so khara lamdam na ba haitare school sigi chu na khoi gi matau tamaga mathang dadi khara yamna hena aduga yam nungai bana 222 thabada 208 ni khoi gi first division jaur chung thona yam yaw khre ado mamang thak to khoi gi kara haitare Thobal district na taba topa district ta ada topa jaga sing da haitare school sing sina go topper se myam som yaw leba khoi sonong gi side kai sam te yaw da ba se haitare larik sibu hei ma hei trabza la khoi sai sibu ta ta ba yadra za la ga si wakhan ju dum pawi khoi gi kari gi fatino kari gi soli no ga ha se yam nongai fourth position ga yaw se yam chok tok chei mathang school da di sidagi ojana nga sa hebi ki do topper manga mo ka yaw na ba no jaw jin hai madu madu mak tung ba su oisan hai tare aduga isa isa na ningi ba pandam amamam thambiri ba yam nongai jai pandam yaw draba punchi khongchat ama madugi destination madugi panthung di amadi leini adu isa gi pandam du na ta top destination ama chatkini haina ba lei khoi gi chatka da ba lambi de chatta dana khoi chatloi da ba lambi de chatki dana hai tare mi oi ba gi punchi se tongan ba lambi madi am chali adu thaga chari ngasi matam pibi ba se gi dama aduga tungda makha tarak pada hai sine adu isa gi khutum singa ga madi thambiu amomu sahi matang sin hai tare class 12 tagina matam se mi na haibide yam thajagan bani imong manung na haibe yam thajagan damne adungi lambi de yam chatpi ki daba aduga kari haini eagerness khaurang ba yamna phawba matam ni aduna lambi du de chakhar ka na madugi khudong thiba lakpa yaba kaya isana control to view hena mai pa poi biro district sigi sanale pak sigi imong manungi sagai gi aphabado biro haijabaga loina na pumna makpu satra singbo thagachari diamond radio ki maike degi khurumjari hauji makha ta jarabada akhoi gi new era higher secondary school sigi akhoi gi 4 rank ta laikhraba adugma Avinash Ilangbam hairiba satra sigi apokpi koi unajabagi tanjama diamond radio na lojari aduga akhoi ahmad khangjaningi se Avinash ki magi kare haini kamaina support to bigi imong manungna magi support haibasi mana madi laita yam thawai yawba anga ma oiba aduna akhoi di nangna pamba do akhoi ju nangi apamba do akhoi adum ngamnaba honagani ado nangna pamba do adu phangnaba pandam do nangna tangningba college hairo ama hairo mapalonda oiro ama oiro nangna tangningba college do adu do tamba ngamnaba phangnaba nang kana hono dum hai ado ma ju dum masana dum honaje aduni akhoi support to ba hai akhoi new era da tamgi bese se tamma matung ma se larik pa ba khotpa kari haini mase do imung manung naga sena ba khotpa ka yam section na sena da na khotra ga tobi bro ko mai toge ma jum da para ga jum da ma je coaching to bagi coaching khara sat le ba ma je ado ma na khatang sotha ba subject hai tare ado sapado adom satli mase hoida le raga ado adum jum da pa ba jum da leiba matam da di akoina adum ma je adum senai hai tare adai ma je pung je am theng bo ga pa ba je aina pa khatana nang na sa ju phatte nang lai pa ba to o tum mo kholo ga adum hai adum ma ne he tum ti bo ai mai manak ta adum phamma ga lei ba adum ma na tum ba sang ka da ai ju adum tum ba sang ba mark si khajik tani khenagri se first second third moi leiri si bo hai boko khajik tani khenari ba mark se aduga masidagi kare haini sibogi thakte yorok pche duma pen bo ibibra haidi wali ba mani du kitang honaramaga sibogi thaksi yoro mani gan poning da phawi boga lebi bro akhoi khanbadi akhoi kraini first ta gumba adi first oidraga su second da ngasai ahum jigi marak se sidai da yorakani habi wakhana dong khanjai ba
ꯑꯗꯣ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯌꯥꯎꯔꯛꯑꯕꯅꯤꯅ ꯑꯗꯨꯝ ꯌꯥꯔꯦꯅ ꯄꯦꯟꯊꯣꯛꯄ ꯇꯥꯔꯦ ꯑꯗꯣ ꯑꯩꯁꯦ ꯃꯥꯒꯤ ꯄꯩꯈꯥ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯁꯤꯗ ꯃꯥꯒꯤ ꯊꯥꯔꯗꯨꯒ ꯃꯥꯁꯦ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯥꯔꯛ 2 ꯈꯛꯇꯪ ꯍꯦꯟꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯐꯃꯨꯡꯁꯤꯗ ꯑꯩꯁꯦ ꯋꯥꯈꯜꯅꯦ ꯅꯨꯡꯉꯥꯏꯇꯅ ꯑꯩꯁꯦ ꯇꯦꯟꯁꯟꯁꯦ ꯌꯥꯝ ꯋꯥꯡꯅ ꯁꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯏꯆꯥꯅꯨꯄꯤꯒꯩꯅ ꯍꯥꯏꯌꯦ ꯏꯃꯥ ꯀꯩꯅꯣ ꯇꯧꯔꯣ ꯅꯪ ꯌꯥꯝ ꯈꯟꯖꯜꯂꯨꯅꯨ ꯀꯩꯅꯣ ꯁꯤꯒꯤ ꯊꯥꯛꯁꯤ ꯌꯧꯔꯗꯤ ꯌꯥꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯗ ꯑꯩꯁꯦ ꯍꯦꯔꯥꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯩꯁꯦ ꯄꯦꯟꯊꯣꯛꯄ ꯑꯃꯗꯤ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯈꯤꯇꯪꯗꯤ ꯄꯦꯟꯕꯗꯤ ꯈꯤꯇꯪꯗꯤ ꯋꯥꯠꯇꯤ ꯋꯥꯠꯂꯦ ꯉꯁꯥꯏꯒꯤ ꯃꯥꯅ ꯍꯣꯠꯅꯕꯒꯤꯗꯨꯒ ꯍꯥꯏꯔꯣꯗꯤꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯈꯤꯇꯪ ꯋꯥꯠꯄ ꯀꯔꯤꯒꯤ ꯏꯁꯥꯗ ꯀꯔꯤ ꯌꯨꯝꯗ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯅ ꯂꯩꯕꯤꯕ꯭ꯔꯥ ꯀꯔꯤ ꯊꯕꯛ ꯇꯧꯏ ꯁꯔꯀꯥꯔ ꯊꯕꯛ ꯇꯧꯕꯤꯕ꯭ꯔꯥ ꯀꯔꯤ ꯇꯧꯕꯤ ꯑꯩꯈꯣꯏ ꯅꯨꯄꯥꯗꯨꯕꯨꯗꯤ ꯁꯔꯀꯥꯔ ꯊꯕꯛ ꯇꯧꯋꯦ ꯑꯩꯗꯤ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯌꯦ ꯀꯔꯤ ꯊꯕꯛ ꯀꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯩꯕꯤꯕꯅꯣ ꯀꯩꯅꯣ ꯃꯣꯇꯣꯔ ꯚꯦꯍꯤꯀꯜꯒꯤꯗ ꯃꯣꯇꯣꯔ ꯚꯦꯍꯤꯀꯜꯒꯤꯗ ꯑꯗꯨꯒ ꯑꯕꯤꯅꯥꯁꯁꯤꯅ ꯀꯌꯥ ꯁꯨꯕꯅꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤ ꯀꯌꯥꯅꯣ ꯃꯥꯅ 5 ꯁꯨꯕ ꯍꯥꯏꯇꯥꯔꯦ ꯃꯆꯦ 4 ꯂꯩꯕ ꯃꯆꯦ 4 ꯅꯨꯄꯥ ꯃꯊꯟꯗ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯅꯤ ꯅꯨꯄꯥ ꯃꯊꯟꯗ ꯍꯧꯈꯤꯕ ꯃꯆꯦꯁꯤꯡꯗꯨꯗꯤ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯂꯣꯏꯅꯃꯛ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯐꯅ ꯍꯧꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧ ꯑꯕꯤꯅꯥꯁ ꯈꯛꯇ ꯑꯣꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯧꯈꯤꯕ ꯃꯆꯦꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯇ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯌꯥꯝ ꯍꯟꯊꯕꯗꯤ ꯑꯣꯏꯗꯦꯕ ꯑꯗꯨꯝ ꯃꯣꯏꯁꯦ ꯁꯦꯝ ꯁꯥꯏꯖ ꯔꯦꯝ ꯑꯃꯔꯣꯝꯗ ꯑꯗꯨꯝ ꯃꯣꯏꯁꯦ ꯐꯅ ꯑꯗꯨꯝ ꯍꯧꯈꯤ ꯃꯆꯦꯈꯩꯁꯨ ꯑꯗꯨ ꯂꯥꯏꯟꯁꯦ ꯏꯃꯥꯅꯕꯨꯗꯤ ꯉꯁꯥꯏ ꯑꯃ ꯍꯥꯏꯈ꯭ꯔꯦ ꯀꯔꯤ ꯂꯥꯏꯟꯗ ꯑꯃꯨꯛ ꯆꯠꯍꯟꯅꯤꯡꯒꯦ ꯍꯧꯖꯤꯛ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯣ ꯃꯥꯅꯁꯨ ꯄꯥꯝꯃꯣꯏꯗꯕꯅꯤꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯍꯪꯉꯦꯕ ꯑꯗꯣ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯣ ꯍꯥꯏꯔꯀꯥꯟꯗ ꯃꯥꯅ ꯃꯥꯏ ꯖꯦꯅꯦꯔꯦꯜ ꯂꯥꯏꯟ ꯇꯝꯃꯒ ꯑꯩꯗꯤ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯑꯣꯏꯅ ꯇꯧꯕ ꯄꯥꯝꯃꯤ ꯍꯥꯏꯔꯦ ꯑꯗꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯇꯧꯔꯣꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯥꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯌꯥꯔꯦ ꯑꯩꯈꯣꯏꯁꯨ ꯅ꯭ꯌꯨ ꯏꯔꯥ ꯁ꯭ꯀꯨꯜꯁꯤꯗ ꯇꯝꯃꯨꯕꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕꯒꯤ ꯀꯩꯅꯣꯃꯁꯨ ꯂꯩꯕꯅꯤꯅ ꯁ꯭ꯀꯨꯜꯁꯤꯗ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯗꯤ ꯊꯥꯒꯠ ꯋꯥꯍꯩ ꯑꯗꯒꯤ ꯑꯕꯤꯅꯥꯁꯇ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯄ ꯀꯩꯗꯧꯕ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯏꯁꯥꯒꯤ ꯃꯥꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯋꯥꯗꯤ ꯑꯣꯖꯥꯁꯤꯡ ꯍꯥꯏꯔꯣ ꯑꯗꯩ ꯐꯥꯎꯟꯗꯔ ꯍꯥꯏꯔꯣ ꯃꯣꯏꯅ ꯌꯥꯝ ꯀꯟꯅ ꯏꯆꯥꯒꯤꯗꯃꯛꯇ ꯒꯥꯏꯗꯂꯥꯏꯟ ꯌꯥꯝ ꯇꯧꯕꯤ ꯌꯥꯝ ꯍꯣꯠꯅꯕꯤꯕ ꯀꯗꯥꯏꯗ ꯁꯣꯏꯈꯤꯗꯒꯦ ꯈꯣꯠꯈꯤꯗꯒꯦꯅ ꯃꯣꯏꯅ ꯌꯥꯝ ꯍꯣꯠꯅꯕꯤ ꯑꯩꯗꯤ ꯏꯆꯥꯅ ꯁꯤꯒꯤ ꯊꯥꯛꯁꯤ ꯌꯧꯔꯤꯁꯦ ꯑꯩꯗꯤ ꯃꯣꯏꯅ ꯍꯣꯠꯅꯕꯤꯕꯗꯒꯤ ꯁꯦꯟꯅꯕꯤꯕꯗꯒꯤ ꯌꯧꯕꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯈꯥ ꯇꯥꯕꯗ ꯑꯐꯕ ꯑꯣꯏꯕꯤꯔꯣ ꯁꯣꯏꯗꯅ ꯑꯕꯤꯅꯥꯁꯀꯤ ꯃꯥꯏ ꯄꯥꯛꯂꯛꯄꯒꯤ ꯄꯥꯎ ꯑꯩꯈꯣꯏ ꯉꯥꯏꯖꯒꯦ ꯑꯗꯨꯒ ꯌꯥꯝꯅ ꯁꯣꯏꯗꯅ ꯑꯕꯤꯅꯥꯁꯅꯁꯨ ꯏꯃꯥꯒꯤ ꯑꯗꯨꯒ ꯑꯄꯣꯛꯄꯒꯤ ꯑꯗꯨꯒ ꯂꯩꯀꯥꯏ ꯂꯝꯗꯝ ꯀꯣ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯍꯧꯈ ꯃꯥꯏꯀꯩ ꯑꯗꯩ ꯊꯧꯕꯥꯜꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯇꯥꯔꯦ ꯑꯐꯕꯗ ꯑꯣꯏꯕꯤꯔꯛꯁꯅꯨ ꯍꯥꯏꯕ ꯊꯥꯖꯕꯗꯨ ꯊꯝꯖꯔꯤ ꯃꯊꯪ ꯑꯃꯨꯛ ꯑꯩꯈꯣই ꯔꯦꯁꯃꯤꯒꯤ ꯑꯄꯣꯛꯄꯤ ꯑꯃꯨꯛ ꯎꯅꯖꯒꯦ ꯔꯦꯁꯃꯤꯁꯦ ꯁꯤꯕꯨꯒꯤ ꯊꯥꯛꯁꯦ ꯏꯁꯥꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯍꯥꯏꯇꯥꯔꯦ ꯑꯍꯜ ꯂꯃꯟ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯌꯥꯝꯅ ꯊꯥꯖꯕꯤꯈꯤꯕ꯭ꯔꯥ ꯁꯤꯕꯨꯒꯤ ꯆꯥꯡꯁꯤꯗ ꯍꯦꯟꯅꯤ ꯀꯥꯏꯅ ꯈꯟꯈꯤꯕ ꯂꯩꯕ꯭ꯔꯥ ꯀꯔꯤ ꯀꯔꯤ ꯂꯩꯕꯤ ꯏꯁꯥꯗ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯔꯦꯁꯃꯤꯁꯦ ꯃꯥꯏ ꯕꯕꯥꯗꯨꯁꯨ ꯂꯥꯏꯔꯤꯛ ꯃꯌꯦꯛ ꯆꯠꯇꯦꯕ ꯃꯃꯤꯡꯐꯥꯎ ꯏꯕ ꯍꯩꯇꯦ ꯑꯗꯨ ꯑꯩꯅ ꯀꯟꯅ ꯍꯣꯠꯅꯖꯔꯒ ꯑꯩ ꯀ꯭ꯂꯥꯁ 10 ꯐꯥꯎ ꯇꯝꯃꯛꯑꯦ ꯑꯗꯣ ꯑꯩꯅ ꯀꯟꯅ ꯍꯣꯠꯅꯖꯔꯒ ꯃꯥꯁꯦ ꯄꯤꯛꯏꯉꯩꯗꯗꯤ ꯌꯥꯝ ꯐꯖꯅ ꯑꯩꯅ ꯁꯨꯝ ꯂꯣꯏꯅꯕꯤꯔꯒ ꯀ꯭ꯂꯥꯁ 3ꯗꯒꯤ ꯑꯟꯇꯥꯔꯇꯤꯛꯇ ꯇꯝꯈꯤꯕꯅꯦ ꯑꯗꯨ ꯃꯥꯁꯦ ꯑꯗꯨꯝ ꯍꯦꯛ ꯇꯝꯈꯤꯕꯗ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯐꯥꯎꯁꯦ ꯃꯥ ꯑꯗꯨꯝ ꯐ꯭ꯔꯤ ꯊꯤꯗ꯭ꯔꯦ ꯀꯩꯝ ꯇꯤꯡꯗ꯭ꯔꯦ ꯑꯗꯨꯝ ꯃꯁꯥꯗ ꯔꯦꯡꯛꯇꯨ ꯁꯨꯝ 1 ꯇꯥꯕꯒꯤ 1ꯗꯩꯅ 5 ꯐꯥꯎꯁꯦ ꯃꯣꯏꯒꯤ ꯐ꯭री ꯊꯤꯗꯦꯕ ꯑꯟꯇꯥꯔꯇꯤꯛꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯃꯥꯁꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯑꯣꯏꯔꯤꯅꯤ ꯏꯃꯨꯡꯒꯤ ꯌꯨꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯄ ꯌꯥꯎꯕꯤꯕ꯭ꯔꯥ ꯑꯗꯒꯤ ꯀꯔꯤꯝ ꯌꯥꯎꯗꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯅꯦ ꯂꯩꯕꯤꯕ꯭ꯔꯥ ꯃꯥꯁꯦ ꯑꯗꯨꯝ ꯊꯕꯛ ꯏꯟꯈꯥꯡꯁꯨ ꯇꯧꯋꯤ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯋꯤ ꯃꯥꯁꯦ ꯄꯤꯛꯏꯉꯩꯗꯩ ꯍꯧꯅ ꯅꯨꯃꯤꯠꯀ ꯊꯣꯛꯑꯝꯕꯁꯦ ꯂꯥꯎꯔꯛꯇꯣꯏꯅꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯅꯪꯗ꯭ꯔꯦ ꯅꯨꯡꯁꯥ ꯊꯣꯛꯑꯝꯃꯦꯅ ꯑꯗꯣ ꯁꯨꯝ ꯃꯥꯒ ꯑꯩꯒ ꯁꯨꯝ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯑꯍꯤꯡꯗ ꯑꯣꯏꯔꯣ ꯃꯤꯀꯞ ꯊꯣꯛꯂꯛꯄꯁꯦ ꯂꯦꯝ ꯇꯧꯔꯒ ꯑꯩꯒ ꯁꯨꯝ ꯍꯪꯅꯕ ꯑꯗꯩ ꯍꯣꯝꯋꯥꯛ ꯀꯔꯤ ꯇꯧꯔꯛꯏ ꯈꯣꯠꯂꯛꯏ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯄꯥꯕ ꯑꯗꯨꯝ ꯃꯄꯥꯗꯨꯅꯗꯤ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗꯣ ꯈꯪꯗ꯭ꯔꯕꯅꯤꯅ ꯂꯥꯡꯒꯅꯣꯅ ꯆꯩꯔꯛꯇꯣꯏꯅꯦꯕ ꯑꯗꯣ ꯏꯁꯥꯗꯤ ꯀꯔꯤ ꯇꯧꯕꯤ ꯌꯨꯝꯗꯗꯤ ꯀꯔꯤ ꯍꯣꯠꯅꯕꯤ ꯏꯁꯥꯁꯦ ꯔꯥꯅꯤ ꯐꯤ ꯁꯥꯏ ꯔꯥꯅꯤ ꯐꯤ ꯁꯥꯕ ꯑꯗꯒꯤ ꯌꯨꯝꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯦ ꯑꯗꯨꯅ ꯑꯣꯏꯗꯣꯏꯔꯥ ꯑꯩ ꯑꯗꯨꯅꯤ ꯃꯄꯥꯗꯤ ꯀꯩꯅꯣ ꯂꯧ ꯎꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯦ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯊꯣꯏꯅ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯉꯝꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯥꯒꯤ ꯑꯄꯥꯝꯕꯒ ꯀꯔꯤꯅꯦꯅ ꯃꯥ ꯆꯠꯄꯤꯒꯦꯅ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯔꯤ ꯄꯥꯝꯒꯦ ꯀꯔꯤ ꯂꯥꯏꯟꯗ ꯊꯥꯗꯣꯛꯀꯦꯅ ꯈꯟꯕꯤꯔꯤꯒꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯄꯥꯅꯁꯨ ꯒꯥꯏꯗꯂꯥꯏꯟꯗꯣ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯈꯪꯗ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯑꯗꯨꯝ ꯆꯠꯆꯔꯁꯨꯅ ꯂꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯖꯕꯁꯦ ꯑꯗꯨꯒ ꯑꯐꯕꯗ ꯑꯣꯏꯕꯤꯔꯣ ꯑꯗꯨꯒ ꯔꯦꯁꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯖꯒꯦ ꯑꯩꯈꯣꯏꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯏꯁꯥꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯀꯩꯁꯥꯝ ꯑꯣꯡꯕꯤ ꯄ꯭ꯔꯦꯝꯂꯇꯥ ꯃꯦꯔꯤ ꯀꯩꯁꯥꯝꯒꯤ ꯑꯟꯇꯤꯅꯤ
ꯑꯣ ꯑꯟꯇꯤꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯦꯔꯤꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯏ ꯍꯣꯠꯅꯕꯒꯤ ꯍꯣꯠꯄꯒꯤ ꯆꯥꯡꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕꯒꯤ ꯆꯥꯡꯁꯦ ꯀꯃꯥꯏ ꯈꯪꯕꯗ ꯀꯃꯥꯏ ꯂꯩꯕꯤꯒꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ ꯏꯆꯥꯁꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯌꯥꯝꯅ ꯕꯦꯛꯒ꯭ꯔꯥꯎꯟ ꯂꯩꯇꯦ ꯂꯣ ꯑꯣꯏ ꯏꯀꯣꯅꯣꯃꯤꯛꯀꯤ ꯐꯤꯕꯝ ꯌꯥꯝꯅ ꯂꯣ ꯑꯣꯏ ꯑꯗꯣ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯄ ꯃꯇꯝꯗ ꯁꯦꯡꯅ ꯑꯩ ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯏꯖꯨꯀꯦꯁꯟꯒꯤ ꯃꯉꯥꯜ ꯈꯤꯇꯪ ꯐꯪꯖꯕ ꯑꯇꯩꯗꯤ ꯌꯥꯝꯅ ꯁꯨꯕ ꯅꯣꯝꯕ ꯑꯗꯒꯤ ꯂꯥꯏꯇ ꯂꯥꯏꯔ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯣꯠꯅꯕꯗ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯖꯈꯤꯕꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯁꯦ ꯀꯌꯥ ꯀꯟꯅ ꯐꯪꯖꯍꯧꯗꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯃꯦꯔꯤ ꯄꯣꯛꯄ ꯑꯩꯈꯣꯏꯒꯤ ꯏꯇꯩꯁꯦ ꯁꯤꯁꯨ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯅꯤ ꯃꯥꯁꯨ ꯂꯩꯇ ꯂꯥꯏꯔꯅ ꯀꯜꯂꯦꯅ ꯂꯝꯗꯗ ꯂꯩꯔꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯆꯥꯁꯤꯡꯒꯤ ꯁꯦꯟ ꯇꯥꯟꯅꯅꯕ ꯍꯨꯟꯅꯅꯕ ꯉꯥꯛꯇ ꯍꯣꯠꯅꯩ ꯑꯗꯩ ꯃꯃꯥꯁꯨ ꯃꯆꯥꯁꯤꯡꯒꯤ ꯌꯦꯡꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯔꯒ ꯑꯐꯪ ꯊꯕꯛ ꯁꯨꯅꯗꯕꯗ ꯍꯣꯠꯅꯩ ꯃꯆꯥꯁꯤꯡꯕꯨ ꯀꯟꯅ ꯌꯦꯡꯁꯤꯟꯕꯤꯕ ꯉꯝꯗꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯌꯨꯝꯗ ꯂꯩꯕ ꯍꯥꯏꯕ ꯃꯔꯨꯑꯣꯏꯅ ꯃꯥꯒꯤ ꯀꯀꯥꯒ ꯑꯩꯒꯗꯤ ꯁꯦꯡꯅ ꯂꯝ ꯆꯠꯂꯒ ꯊꯕꯛ ꯁꯨꯗꯦ ꯌꯨꯝꯗ ꯂꯩ ꯃꯥꯏ ꯀꯀꯥꯅ ꯁꯅꯥ ꯁꯥꯏ ꯑꯗꯒꯤ ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯒ ꯐꯤ ꯁꯥꯕ ꯐꯤ ꯍꯧꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯃꯨꯡ ꯀꯣꯏꯅꯖꯩ ꯍꯣꯠꯅꯖꯩ ꯑꯗꯨꯅ ꯃꯥꯅ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯑꯩꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯥꯏ ꯑꯕꯦ ꯅꯪ ꯑꯩꯈꯣꯏꯗꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯕꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗ ꯑꯕꯦ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯄꯨꯡ ꯌꯥꯝꯅ ꯄꯥꯕꯗꯣ ꯈꯟꯒꯅꯨ ꯈꯤꯇꯪ ꯄꯥꯕꯗ ꯃꯤꯅꯤꯠ 10 ꯄꯨꯡ ꯑꯃ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯅꯨꯡꯗ ꯃꯤꯅꯤꯠ 10 ꯄꯥꯕꯗ ꯂꯧꯁꯤꯟꯕ ꯉꯝꯕ ꯃꯥꯒꯤ ꯃꯥꯏꯟꯗꯣ ꯑꯗꯨ ꯈꯛꯇꯪ ꯑꯣꯏꯌꯨ ꯌꯥꯝꯅ ꯃꯤꯅ ꯌꯥꯝꯅ ꯀꯜꯂꯛꯅ ꯄꯥꯝꯅ ꯆꯥꯎꯅ ꯐꯪꯈꯤꯕꯗꯣ ꯀꯜꯂꯛꯄ ꯐꯥꯎꯒꯅꯨ ꯈꯤꯇꯪ ꯐꯪꯉꯁꯨ ꯈꯤꯇꯪ ꯐꯪꯕꯗꯨꯒꯤ ꯃꯍꯥꯎꯗꯣ ꯃꯒꯨꯟꯗꯣ ꯂꯩꯅ ꯈꯪꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯅꯕ ꯍꯣꯠꯅꯧ ꯍꯥꯏꯗꯅ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯏꯆꯥꯅꯨꯄꯤꯁꯤꯗ ꯌꯦꯡꯁꯤꯟꯖꯩ ꯑꯗꯨꯒ ꯃꯥꯏ ꯀꯀꯥꯒ ꯑꯩꯒꯅ ꯃꯥꯁꯦ ꯃꯄꯥꯟ ꯊꯣꯛꯄ ꯀꯩꯗꯧꯕ ꯆꯠꯄ ꯀꯣꯏꯕ ꯂꯥꯡꯕꯁꯦ ꯀꯔꯛ ꯂꯥꯛꯁꯤꯜꯂꯒ ꯌꯥꯝꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕꯃꯛꯇꯤ ꯇꯧꯗꯦ ꯑꯌꯥꯝꯕꯗ ꯑꯗꯨꯝ ꯃꯥꯅ ꯌꯥꯎꯒꯦ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯇ ꯌꯥꯎꯍꯜꯂꯤ ꯆꯠꯍꯜꯂꯤ ꯑꯗꯨꯒ ꯆꯥꯎꯔꯥꯛꯅ ꯃꯥꯁꯦ ꯁꯣꯏꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯈꯣꯡꯐꯝꯗꯨꯗꯒꯤꯗꯤ ꯆꯦꯛꯁꯤꯟꯅꯗꯤ ꯍꯣꯠꯅꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯁꯤ ꯁꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯍꯦꯛ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯏꯇꯩꯒꯤ ꯃꯆꯥ ꯏꯆꯦꯒꯤ ꯃꯆꯥ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯒ ꯃꯗꯣꯝꯆꯥ ꯑꯃ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯍꯣꯠꯅꯩ ꯈꯣꯠꯂꯦꯅ ꯑꯗꯩ ꯃꯈꯨꯔꯥ ꯍꯣꯏ ꯀꯔꯤ ꯍꯣꯏ ꯇꯧꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯕꯗ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯃꯥꯁꯦ ꯃꯈꯥ ꯇꯥꯕꯁꯦ ꯀꯔꯤ ꯂꯥꯏꯟꯗꯒ ꯆꯠꯀꯅꯤ ꯑꯗꯨꯒ ꯃꯗꯨꯒ ꯆꯠꯄꯗ ꯑꯩꯈꯣꯏ ꯀꯔꯤ ꯏꯁꯥꯅꯒ ꯀꯔꯤ ꯄꯥꯝꯕ ꯃꯥꯅ ꯄꯥꯝꯕ ꯀꯔꯤ ꯂꯩ ꯀꯝꯇ ꯈꯪꯍꯟꯕꯤꯌꯨ ꯃꯥꯒꯤ ꯅꯍꯥꯟ ꯑꯦꯛꯖꯥꯝ ꯍꯦꯛ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯈꯟꯅꯖꯔꯝꯕꯁꯦ ꯃꯥꯁꯦ ꯃꯦꯗꯤꯀꯦꯜ ꯇꯝꯍꯟꯁꯤꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯈꯜꯂꯨꯔꯦ ꯑꯗꯣ ꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯦꯗꯤꯀꯦꯜ ꯇꯝꯍꯟꯕꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯉꯝꯃꯣꯏꯗꯧꯕ ꯒꯇꯤꯗ ꯅꯤꯡꯉꯨꯕ ꯑꯣꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛ ꯖꯦꯅꯔꯦꯜ ꯂꯥꯏꯟ ꯇꯝꯃꯒ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁ ꯇꯧꯔꯒ ꯃꯥꯁꯦ ꯂꯣ ꯇꯝꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯗꯨꯃꯛ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯆꯥꯟꯅꯕꯒꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯀꯩꯁꯨ ꯃꯥꯅ ꯄꯥꯝꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯒꯁꯨ ꯃꯗꯨꯗꯩꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯣ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯃꯦꯔꯤ ꯀꯩꯁꯥꯝꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯗꯣꯝꯆꯥ ꯎꯅꯕꯤꯕ ꯊꯥꯒꯠꯆꯔꯤ ꯀꯅꯥꯒꯤꯅꯣ ꯑꯜꯕꯔꯇꯤꯒꯤ ꯑꯣꯀꯦ ꯊꯣꯛꯆꯣꯝ ꯑꯜꯕꯔꯇꯤ ꯑꯄꯣꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯊꯣꯛꯆꯣꯝ ꯁꯨꯔꯖꯤꯠ ꯀꯨꯃꯥꯔ ꯁꯤꯡ ꯑꯩ ꯍꯩꯔꯣꯛꯄꯥꯠꯇꯨ ꯊꯣꯛꯆꯣꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯗꯨꯒ ꯑꯜꯕꯔꯇꯤꯒꯤ ꯕꯕꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯜꯕꯔꯇꯤꯒꯤ ꯑꯄꯣꯛꯄꯅꯦꯅ ꯍꯥꯏꯕꯤꯕꯁꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯜꯕꯔꯇꯤꯒꯤ ꯃꯥꯒꯤ ꯁꯤꯒꯤ ꯔꯤꯖꯜꯠꯁꯦ ꯑꯗꯨꯝ ꯏꯁꯥꯅ ꯄꯦꯟꯕꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯦꯛꯁꯄꯦꯛ ꯇꯧꯔꯝꯕ ꯊꯥꯖꯔꯨꯕꯗꯨ ꯃꯗꯨꯒꯤ ꯆꯥꯡꯗꯣ ꯑꯣꯏꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯅꯦꯝꯅ ꯂꯥꯛꯑꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯦꯛꯁꯄꯦꯛ ꯇꯧꯕꯗꯤ ꯈꯤꯇꯪꯗꯤ ꯍꯟꯊꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯋꯥꯈꯜꯗꯗꯤ ꯑꯩꯅ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯁꯕꯖꯦꯛ ꯑꯃ ꯑꯅꯤꯗ ꯈꯤꯇꯪ ꯑꯩꯅ ꯈꯟꯖꯔꯕ ꯑꯁꯥꯗꯨꯒ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯈꯦꯠꯅꯕ ꯃꯥꯔꯛ ꯈꯤꯇꯪ ꯈꯦꯠꯅꯕꯗꯤ ꯂꯥꯛꯑꯦ ꯍꯣꯏ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯕꯨꯒꯤ ꯆꯥꯡꯗ ꯂꯩꯁꯤ ꯌꯥꯝ ꯀꯟꯅ ꯅꯣꯞꯄꯗꯤ ꯅꯠꯇ꯭ꯔꯦ ꯁ꯭ꯀꯨꯜꯒꯤ ꯁꯨꯃꯥꯏ ꯄꯣꯔꯛꯑꯦ ꯑꯗꯨꯒ ꯇ꯭ꯌꯨꯁꯟꯒꯨꯝꯕ ꯀꯔꯤꯒꯨꯝꯕꯁꯦ ꯈꯔ ꯑꯗꯨꯝ ꯍꯣꯠꯅꯕꯤꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯏ ꯇ꯭ꯌꯨꯁꯟꯒꯤꯗꯤ ꯁ꯭ꯀꯨꯜꯗ ꯃꯥ ꯕꯣꯔꯗꯤꯡꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯅ ꯁ꯭ꯀꯨꯜꯒꯤ ꯕꯣꯔꯗꯤꯡꯒꯤ ꯁꯥꯏꯠꯇꯒꯤ ꯁꯥꯔ ꯑꯣꯖꯥꯁꯤꯡꯅ ꯍꯣꯠꯅꯕꯤꯔꯤꯕ ꯇ꯭ꯌꯨꯁꯟꯒꯤ ꯁ꯭ꯀꯨꯜꯗ ꯐꯦꯁꯤꯂꯤꯇꯤ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯑꯗꯨ ꯈꯨꯗꯤꯡꯃꯛꯇꯨ ꯁ꯭ꯀꯨꯜꯅ ꯂꯣꯏꯅ ꯑꯗꯨꯝ ꯇꯧꯔꯦ ꯇꯣꯉꯥꯟꯕ ꯇ꯭ꯌꯨꯁꯟ ꯑꯇꯣꯞꯄ ꯆꯠꯇ꯭ꯔꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯝꯇꯥꯏꯝꯁ ꯃꯥꯅ ꯌꯨꯝꯗ ꯂꯥꯛꯄ ꯈꯣꯠꯄꯗ ꯍꯦꯛ ꯈꯪꯗꯕ ꯃꯆꯥ ꯃꯁꯨ ꯑꯩꯅ ꯈꯪꯖꯕꯒꯨꯝꯕ ꯌꯥꯎꯕ ꯀꯥꯟꯗ ꯈꯤꯇꯪ ꯁꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯅꯠꯇꯅ ꯑꯌꯥꯝꯕ ꯈꯨꯗꯤꯡꯃꯛꯇꯤ ꯁ꯭ꯀꯨꯜꯅ ꯑꯌꯥꯝꯕ ꯂꯣꯏꯅ ꯇꯧꯕꯤꯔꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯦ ꯑꯗꯨꯝ ꯅꯣꯡꯃꯗ ꯄꯨꯡ ꯀꯌꯥꯃꯨꯛꯀ ꯄꯥꯍꯩ ꯑꯗꯨ ꯃꯥꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯍꯧꯖꯤꯛꯀꯤ ꯄꯥꯕꯒꯤ ꯆꯥꯡꯁꯦ ꯃꯥꯅ ꯑꯌꯨꯛꯇꯅ ꯀꯌꯥꯝ ꯄꯥꯏ ꯅꯨꯡꯗꯥꯡꯗ ꯀꯌꯥꯝ ꯄꯥꯏ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯆꯥꯡꯁꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ
ꯑꯌꯥꯝꯕ 11 12 ꯁꯤꯗꯤ ꯃꯥ ꯑꯌꯥꯝꯕ ꯕꯣꯔꯗꯤꯡꯗ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯑꯩꯅ ꯊꯣꯏꯗꯣꯛꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯪꯖꯔꯨꯗ꯭ꯔꯦ ꯑꯗꯨꯒ ꯀ꯭ꯂꯥꯁ 10 ꯃꯥꯅ ꯊꯥꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯒꯗꯤ ꯄꯨꯡ 5 6ꯀꯤ ꯆꯥꯡꯗꯤ ꯑꯗꯨꯝ ꯑꯦꯚꯔꯦꯖ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯔꯛꯄꯅꯤ ꯑꯗꯨꯗ ꯑꯗꯨꯝ ꯈꯪꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯍꯧꯖꯤꯛꯁꯦ ꯃꯥꯏ ꯂꯥꯏꯟꯁꯦ ꯀꯔꯤ ꯂꯥꯏꯟꯗ ꯆꯠꯍꯟꯒꯦꯅ ꯈꯟꯕꯤꯔꯤꯒꯦ ꯃꯥꯅꯕꯨꯗꯤ ꯖꯦꯅꯔꯦꯜ ꯂꯥꯏꯟ ꯆꯠꯅꯤꯡꯉꯦ ꯑꯗꯨꯗ ꯑꯩꯅ ꯃꯦꯗꯤꯀꯦꯜ ꯑꯃ ꯇ꯭ꯔꯥꯏ ꯇꯧꯔꯣ ꯑꯗꯨꯒ ꯅꯪꯅ ꯍꯌꯦꯡ ꯄꯥꯝꯃꯤꯕ ꯃꯦꯗꯤꯀꯦल ꯁꯥꯏꯠꯇꯒꯤ ꯅꯪꯅ ꯕꯥꯏ ꯆꯥꯟꯁ ꯈꯟꯕ ꯐꯪꯈ꯭ꯔꯒꯗꯤ ꯅꯪꯅ ꯊꯥꯅꯤꯡꯉꯤꯕ UPSC ꯑꯦꯛꯖꯥꯝ ꯑꯣꯏꯔꯒꯁꯨ ꯃꯣꯏꯗ ꯄꯦꯄꯔ ꯑꯃ ꯂꯩꯕꯅꯤꯅ ꯑꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯑꯗꯣꯝꯗ ꯈꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯈꯜꯂꯒ ꯇꯧꯕ ꯌꯥꯕ ꯑꯗꯨꯝ ꯌꯥꯝ ꯌꯥꯔꯤ ꯃꯦꯗꯤꯀꯦꯜꯁꯦ ꯑꯗꯨꯝ ꯈꯜꯂꯛꯄꯗ ꯌꯥꯎꯔꯛꯑꯒꯗꯤ ꯑꯗꯨꯒꯤ ꯃꯨꯛꯇꯤꯡ ꯑꯣꯏꯗꯣꯔꯤꯅꯦ ꯍꯥꯏꯖꯔꯤꯕꯀꯣ ꯑꯗꯨꯒ ꯍꯣꯠꯅꯕꯝꯗꯤ ꯃꯗꯨꯒꯤ ꯃꯃꯥꯡꯒꯤꯗꯨꯁꯨ ꯈꯔ ꯆꯪꯉꯤ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯅꯨꯄꯤ ꯃꯆा ꯑꯃ ꯀ꯭ꯂꯥꯁ 10ꯒ ꯀꯥꯔꯛꯄ 12ꯒ ꯀꯥꯔꯛꯄꯁꯦ ꯑꯗꯨꯝ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯌꯥꯝ ꯆꯠꯀꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯇꯣꯉꯥꯟꯅ ꯏꯊꯛ ꯏꯔꯥꯡ ꯑꯃꯗ ꯆꯠꯄ ꯈꯣꯠꯄ ꯌꯥꯎꯏ ꯌꯥꯝ ꯀꯟꯅ ꯁꯦꯟꯅꯕꯤꯕ꯭ꯔꯥ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯇꯥꯏꯠ ꯇꯧꯕ꯭ꯔꯥ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯕꯤꯅ ꯂꯧꯕꯤꯕ꯭ꯔꯥ ꯑꯗꯨꯝ ꯃꯥ ꯃꯁꯥꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯥꯡꯕꯒꯤ ꯐꯤꯕꯝꯗꯤ ꯇꯧꯗꯦ ꯑꯗꯨꯝ ꯃꯥ ꯍꯧꯔꯛꯄꯗꯒꯤꯁꯨ ꯑꯗꯨꯝ ꯋꯥꯁꯨ ꯀꯌꯥ ꯉꯥꯡꯒꯟꯗꯦ ꯃꯥꯁꯦ ꯑꯗꯨꯝ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯕꯁꯨ ꯑꯗꯨꯝ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯉꯥꯡꯕꯗꯨꯗꯤ ꯑꯣꯏꯗꯦ ꯑꯗꯨꯒ ꯑꯗꯨꯝ ꯍꯟꯗꯛꯀꯤ 12ꯀꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯁꯨꯝ ꯂꯩꯀꯥꯏꯒꯤ ꯊꯥꯕꯜ ꯆꯣꯡꯕꯒꯨꯝꯕꯗ ꯑꯃꯨꯛꯀꯨꯝꯕ ꯑꯗꯨꯃꯥꯏꯅ ꯌꯥꯎꯋꯦ ꯑꯗꯨꯒ ꯊꯣꯏꯗꯣꯛꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯇꯧꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯣꯏꯗꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯗꯒꯤ ꯑꯄꯣꯛꯄꯤꯒꯤ ꯁꯨꯃꯥꯏꯅ ꯅꯤꯡꯕ ꯊꯨꯡꯕ ꯑꯣꯏꯕꯤꯔꯛꯁꯅꯨ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯛꯇꯅ ꯍꯥꯏꯇꯥꯔꯦꯅꯦ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯃꯥꯏꯀꯩꯁꯨ ꯊꯥꯖꯕ ꯄꯤꯖꯔꯤ ꯉꯁꯤ ꯈꯨꯗꯣꯡꯆꯥꯕ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯈꯤꯇꯪ ꯊꯝꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯅ ꯅ꯭ꯌꯨ ꯏꯔꯥ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯂꯕ ꯃꯔꯨꯑꯣꯏꯅ ꯁꯥꯇ꯭ꯔ 2 4th ꯄꯣꯖꯤꯁꯟ ꯑꯃꯗꯤ 20 ꯄꯣꯖꯤꯁꯟ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯈꯟꯒꯠꯂꯕ ꯁꯥꯇ꯭ꯔ 32ꯗ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯤꯒꯤ ꯃꯣꯏꯒꯤ ꯁ꯭ꯀꯣꯂꯥꯔꯁꯤꯞ ꯐꯪꯉꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗ ꯏꯃꯨꯡ ꯃꯅꯨꯡ ꯎꯅꯖꯕ ꯀꯅꯥꯒꯤꯅꯣ ꯕꯤꯗ꯭ꯌꯥ ꯗꯁꯝꯅꯤ ꯑꯅꯤꯃꯛ ꯑꯣ ꯑꯅꯤ ꯑꯣꯀꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕ꯭ꯔꯥ ꯑꯅꯤꯁꯦ ꯇ꯭ꯋꯤꯟꯁꯅꯤ ꯇ꯭ꯋꯤꯟꯁꯅꯦꯕ ꯑꯣꯀꯦ ꯑꯗꯣ ꯉꯁꯥꯏꯗꯣ ꯃꯣꯏ ꯂꯥꯛꯈꯤꯕ꯭ꯔꯣ ꯑꯅꯤꯃꯛ ꯌꯥꯎꯕ꯭ꯔꯣ ꯉꯁꯥꯏꯗꯣ ꯇ꯭ꯋꯤꯟꯁꯅꯦ ꯈꯪꯉꯝꯃꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯍꯥꯏꯕꯤꯔꯣ ꯑꯩꯒꯤ ꯏꯃꯤꯡ ꯂꯩꯆꯣꯟꯕꯝ ꯏꯉꯣꯆꯥ ꯁꯤꯡ ꯊꯣꯡꯖꯥꯎ ꯕꯖꯥꯔꯗꯒꯤ ꯑꯦꯜ ꯕꯤꯗ꯭ꯌꯥ ꯑꯃꯁꯨꯡ ꯑꯦꯜ ꯗꯁꯝꯅꯤꯒꯤ ꯐꯥꯗꯔꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯛꯇꯃꯛ ꯈꯪꯖꯕꯗ ꯍꯥꯏꯇꯥꯔꯦꯅꯦ ꯁꯥꯇ꯭ꯔ ꯑꯅꯤꯁꯤ ꯇ꯭ꯋꯤꯟꯁꯨ ꯑꯣꯏꯕ ꯃꯥꯅꯦ ꯇ꯭ꯋꯤꯟꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯥꯁ ꯇꯧꯕꯗ ꯃꯣꯏ ꯑꯅꯤꯁꯤ ꯄꯥꯔꯁꯦꯟꯇꯦꯖꯇ ꯀꯌꯥꯅꯣ ꯆꯠꯂꯤꯁꯦ ꯃꯕꯥꯅꯤꯁꯤ ꯑꯃꯅ 83% ꯑꯇꯣꯝꯕꯤꯁꯤꯅ ꯍꯣꯏ ꯑꯍꯟꯁꯤꯅ 82.6 ꯌꯥꯝꯅ ꯀꯩꯅꯣꯁꯨ ꯇꯧꯔꯒ ꯁ꯭ꯀꯣꯂꯥꯔꯁꯤꯞꯀꯤꯁꯨ ꯑꯃꯨꯛ ꯈꯜꯂꯛꯏꯅꯦꯕ ꯁꯤꯒꯤ ꯆꯥꯡꯁꯤꯗꯀꯣ ꯀꯃꯥꯏꯅ ꯇꯧꯏ ꯃꯣꯏ ꯑꯅꯤꯁꯤꯗꯤ ꯄꯨꯂꯞ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄ ꯏꯃꯨꯡ ꯁ꯭ꯀꯨꯜꯁꯤꯗ ꯍꯣꯁꯇꯦꯜꯒꯤ ꯂꯩꯕꯤꯕ꯭ꯔꯥ ꯌꯨꯝꯗꯒꯤ ꯇꯧꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯃꯕꯥꯅꯤꯃꯛ ꯍꯣꯁꯇꯦꯜꯁꯤꯗ ꯁ꯭ꯀꯨꯜꯗ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯇ꯭ꯌꯨꯁꯟ ꯀꯔꯤ ꯑꯗꯨꯗꯤ ꯁꯤꯗ ꯐꯦꯁꯤꯂꯤꯇꯤꯁꯇ ꯐꯪꯕꯗꯣ ꯂꯣꯏ ꯇꯧꯕꯤꯔꯝꯃꯅꯤ ꯁ꯭ꯀꯨꯜꯁꯤꯗ ꯐꯪꯕ ꯐꯦꯁꯤꯂꯤꯇꯤ ꯂꯣꯏꯅ ꯃꯕꯥꯅꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯑꯗꯨꯝ ꯈꯟ ꯅꯛꯁꯟꯕꯤꯌꯨ ꯑꯗꯨꯒ ꯀ꯭ꯂꯥꯁ 10ꯗꯗꯤ कमाई तो मोइनी की रिजल्ट्स क्लास 10 जी मबानी बोर्डिंग दा अनिमक बोर्डिंग दा तम्मे अदोय मतमदा करी स्कूल तंबिरे थानावजम स्कूल कनो तवे याम नुगाइजे अदो मखा ताबसे करी करी लाइन दा अनिमक सि चलहनगे खलिस मोइनी जी सब मानना दुम लाइन से मानना निंगबिब्रा तोंगा तोंगा ना निंगबिब्रा कमाई तो मबानी जी सब मानना दुम निंगे निंगबबिनी अनि जी क्लास 10 दसु मसीना खतंग हेनबा अदुगा अतोमिजिना खतंग मार्क होमरी मैंने खेना हंदक की जिसु अहंजी मरक मरक नाब खोट पता बुझे माँ जी खतंग कवर टोबा खतंग वाट की सारो ने जो मतेंग हम पंग बिके अदु अनि जी खर खरकते अदुम खेना अदु करी लाइन दे चटनी गाना खाना बिके अनि जी अतोमिजिना अखोई दशमी जिना माना मेडिकल लाइन चंगनिंगबा होय अदुगी अहन विद्या जिना माना जेनरल लाइन गुमदा तौरगा कनो तौगे खल्ले अदो इमुंग मनुंगना थाजबगी रैंक तो यौबिब्रो करी वाटलेगना खनब्रो करी कमाई कमाई लेगे 10 गा तुये को कंपेयर तौर मतुंगदा 10 मोइना फंगबा पीसी दु खरा डाउन होइबदु दाइना हाय नोय तुये सिदा फजन होनो आई जो मपान लेबनिना मोइगे कनोजी कनो तौदे ओजाइनो जो कम्युनिकेशन फजन तौबी मरक मरक फोन नोंदा जो दुम वरी सानदना इसाजी करी सर्विस तौबिब्रो आई एक्टिव सर्विस ले अदो अपोकपीदी हाउस वाइफ ओइबिब्रो कमाई अपोकपी आई वाइफ हाउस वाइफ ना कनो दिम दा दम ले अदो होजिक याम नुगाइजे
सुमाय तौदना मचिन मनाउदी क्या नो मोय एनी ट्विन से खगदरा तोप याउबिरिब्रो ट्विन समने अदुदगी नुपा अनि मग लेरी मखादा याम नुंगाइजे अखोगी कनो तौबिरकपसे सिबोगी थाकता खंगजबा हाइतारे माइक तुम तो बिबियो सोम थंगनबे इसागी सर्विस करी तौबी आई गवर्नमेंट की हेरो हाई सेकेंडरी स्कूल दा लेक्चरर और केमिस्ट्री की लेक्चरर होने लगे चाहिए कोई की अपोपी दी कोई की कनो की अपोपी दी करी तौबी मादी होम मेकर होने दुम लाइक हाउस वाइफ याम नुंगाइजे नसिगी थोरम सेलो सेलकबदा न्यू इरा हायर सेकेंडरी की कोई यामना दायित्व लौबिरिबा स्टूडेंट वेलफेयर दायित्व लौबिरिबा कोई सरनी का मथंग मथंग उनजगे अमना एडमिनिस्ट्रेटिव की अदुगुम्बा दायित्व लौबिरिबा स्कूल सिना सिगुम्बा थोपाल डिस्ट्रिक्ट की ओइना माइ पाकलबा फिबम अमसिदा लाकपसिदा कोइनसु डायमंड रेडियो नसु क्रमाइन तौरिनो कैदौरिनो हाइबन चिंगबसे मियामना खंगनजनिंगबा अदुगा हेना सिगुम्बा माइ पाकपा लाकपसिदा खंगजनिंगदना मफमसिदा स्कूल से लाकचबने अदुगा अहनबदा मदु खुदोंग चाबदा लुकजगी अखोगी सरदगी मिंग अमता हाइबियो सरगी मिंग लेफम अमता हाइबियो आई इसागी मिंगजे अमरजीत थिंगुजम कौजै आई थौबाल कियाम वांग ताबदगिनी आई स्कूल असिदा वाइस प्रिंसिपल एडमिनिस्ट्रेशन होने लेजबनी मसे अखोई हौदोरक 2017 न्यू इरा हौरकपदगी तुम लेबिराब्रा कमाय तौबन आई स्कूल हौदोरकपदगी तुम यावजरे अदो हौजिक पाउबगी ओरिबा रिजल्ट सिदा हाइतारेने सर हाना थाजखिबदु यौबिब्रा मरोइना अखोगी रैंक से खरा हेलकनी गाना खल्लुबा लेबिब्रा करी करी लेबी सुम खंगनबियो एक्सपेक्टेशन जे मसिदगी कितंग हेनदी एक्सपेक्ट तौवे अविनाश की रिजल्ट तुबदी तुम अखोइना एस एक्सपेक्टेड अखो तुम फंगे अदुगा रेशमी की जे कितंग हेलकद्राना खल्ले अदुगा अंगांग अमनी खतंगसु सगी याम वांगबा नत्रगसु 18 19 20 साइदगी यावरकद्राना खल्ले अदुबो एग्जाम गे फोबिया एग्जाम गे कनो चंगकान एग्जाम हॉल चंगपकान मोइदा पाखतपागुम्बा अदुमबो मुगा खरा यावरंगबदबो माले अदुना दुमबदु लेबदगी छात्र अमनी खतंग मिस आउट तोबा यावखि याम नुंगाइ सिबुगी माइ पाकपनि अहानबा स्कूल सिगी करे हाइतारे रिजल्ट अहानबनि हाइतारे निको सिबुगी कनो सिदा अदुगा अचौबा रोल अमा हौजिकति मफम सिमा कनबा होग्रमनिना खोंथांग जि मथंग तारकपददि हाइतारे ने खरा लाइन थोकोदोरिब्रो लुसन थोकोदोरिब्रो जाय मोत कमाइ लेबिगे हाइबदि हौजिकसि स्कूल दा फबा रैंक थोकपा होग्रे देन मथंग द रैंक थोकत्रगदि हाइबा वाजबा नत्रगा मथंग दि खंगनि सिबौ लेरे मथंग दि खरे हेना थोनगे हाइबि करी लेबि फीलिंग्स तो ताबियो अमरोम दारगदा मिक्स फीलिंग्स ने अमरोम दा वाजु वाई अदुगा नुंजु नुंगाई मरमदि होजिक लेरिबा 12 कारिबा सात्रा मसिदसु दुम पोटेंशियल लेबा म्याम यावरि अदुना सोमदगी मुखलुरगदि अदुम यामना नुंगाई अदुगा अमुक हाइबदि एग्जाम जे तौद्रिबनिना पांथोक्त्रिबनिना हाइंग मोइना मिस आउट तौग्रगदि हाइबगे अदुमलबा अवाबदि लई अदुबो अखोइना सुम ओजासिंग तानाजबदसु दगी सर फाउंडर द अखोइना अप्रोच तौजबसु हेना फजबा रिजल्ट पुथोंनबगिदमक्ता हेना कन होटनसी हाइबसिगी अदुमलबा अप्रोच ति लई अदुगा डिटरमिनेशन दि लई याम नुंगाइ सि फावबगी खंगजबसे अदुगा हौजिक थेंगनरबनिन हाइतारे सिबोगी चांगदा थेंगनरकपसिदगी खरा अवाना हाइरगदि करियेना थंबिबि थोदोक पवादब्रा अंगांसिंजे दुम सुक याम ग्रो मयामजे सेनरंग बहोनरपद मखोगी लाइक लाइसुगी अहिंग तुमदना छात्र संगी खोले गायना खुना ताजै फब अंगांसिंग लाइक पाबदगा संगबीबा खोटबीबा पारिब्रा खोलिब्रा गान यंगचिनबीबा याम तौयेना ताजै हाइपेतो थंबियो साइ मतंगसे करिले अनिमकने हाइजब तारे वाजु वाई अदगे दुंगसि नुंगाई अमरोमदा सेंगना हाइरगदि ओजा खुदिंगमक लिंजन माननाबदि कोऑपरेशन लेना तौबनिना अमरोमददि वादे अदुबो छात्र मसिंग यामकपनिना मदुगे कंट्रोल तौब खरा वाबा अदुम यावदब नते अदुबो ओवरऑल सुम येंगबा मतमदा ओजा अतैसिंगनसु स्टाफ अतैसिंगनसु सपोर्ट फजना पिबिबनिया मदुगेदि थोइदोकपा याम हेना अइंगोंदा खतंग वाबा अदगे ओजा अमा खतंगदा वाबा अदुम थोइदोकपदि लेजदे याम नुंगाइजे यामना कोऑपरेशन पिबिना ताबिबा अखोइगी ओजासिंगनसु न्यू इरा हायर सेकेंडरी स्कूल सिगी सुमाइना तौबिना तापिबा मथंग पास तौजिगी अखोइ सरगी मिंग अमुक हाइबे अगी मिंग युमना माराडोना थौबाल हाउखदगिने अदुगा स्कूल से हौरकपदि दुम दायित्व से लौबिरे हौरकपदगी दुम सरुक याजरे अदो हौजिक पाउदा लेरिसे सरगी मोटा करे हाइतारे अइना थाजकिबा मदुदा लेइना खनबिब्रा अदुगा समना हाइबदो रैंक से अमनी गा हेलमबसु याबनि गाना खनबगासु कनाइ वाइदनो मिस का तहुबै वखलोनम फाउबिब्रा
ꯐꯥꯎꯋꯦ ꯔꯦꯡꯁꯤ ꯑꯩꯒꯤ ꯋꯥꯈꯟꯗ ꯃꯣꯏ ꯑꯉꯥꯡ ꯑꯍꯨꯝꯗꯤ ꯑꯦꯛꯁꯄꯦꯛ ꯇꯧꯕꯅꯦ ꯉꯁꯥꯏ ꯑꯉꯥꯡ ꯑꯍꯨꯝꯗꯤ ꯑꯩ ꯑꯦꯛꯁꯄꯦꯛ ꯇꯧꯖꯕꯅꯦ ꯉꯁꯥꯏ ꯁꯨꯔꯟꯖꯣꯏ ꯑꯅ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯌꯥꯎꯕꯗꯣ ꯃꯥꯁꯤ ꯑꯦꯛꯖꯥꯝꯗ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕ ꯋꯥꯠꯄ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯝ ꯑꯣꯖꯥꯈꯩꯅ ꯅꯪꯁꯤ ꯄꯩꯈꯥ ꯆꯪꯕꯗ ꯄꯥꯈꯠꯀꯜꯂꯤ ꯆꯦꯛꯁꯤꯟꯒꯗꯕꯅꯤꯅ ꯍꯥꯏꯕꯅꯦ ꯑꯗ ꯃꯥꯒꯤ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕ ꯋꯥꯠꯄꯗꯨꯅ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡ ꯃꯥ ꯈꯇꯪꯁꯨ ꯅꯠꯇꯦ ꯑꯐꯕ ꯑꯉꯥꯡꯁꯤꯡ ꯑꯩꯈꯣꯏ ꯃꯤꯡ ꯄꯟꯕ ꯌꯥꯕ ꯑꯉꯥꯡꯁꯤꯡꯁꯨ ꯌꯥꯝ ꯌꯥꯎꯔꯤ ꯑꯗꯣ ꯃꯈꯣꯏꯁꯤꯡꯁꯨ ꯆꯜꯂꯛꯀꯗ꯭ꯔꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤꯁꯤꯗꯤ ꯏꯁꯣꯔꯅꯁꯨ ꯆꯥꯟꯕꯤꯕ ꯍꯥꯏꯗꯣꯏꯔꯥ ꯆꯥꯟꯕꯤꯗꯕ ꯍꯥꯏꯗꯣꯏꯔꯥ ꯑꯅꯤ ꯑꯃꯗꯤ ꯌꯥꯎꯔꯛꯑꯦ ꯃꯁꯤꯃ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯉꯁꯥꯏ ꯑꯣꯖꯥꯅ ꯍꯥꯏꯈꯤꯕꯗꯧꯅ ꯂꯥꯏꯁꯝ ꯔꯦꯁꯃꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯥꯗꯤ ꯇꯣꯉꯥꯟꯕꯅꯦ ꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯃꯥꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯉꯥꯡ ꯂꯣꯏꯅꯃꯛꯁꯨ ꯂꯩ ꯃꯥꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯗꯒꯤ ꯃꯥꯅ ꯍꯥꯏꯕ ꯏꯟꯕ ꯃꯥꯒꯤ ꯍꯣꯠꯅꯕ ꯀꯟꯕ ꯁꯤꯗꯒꯤ ꯑꯗꯨꯝ ꯍꯦꯛ ꯍꯧꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯐ꯭ꯔꯣꯝ ꯗ ꯕꯤꯒꯤꯅꯤꯡ ꯃꯥꯅ 12 ꯀꯥꯔꯛꯄꯗꯒꯤ ꯑꯗꯨꯝ ꯑꯦꯛꯁꯄꯦꯛ ꯇꯧꯋꯦ ꯃꯥꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯒꯅꯤ ꯑꯗꯨꯒ ꯇꯣꯉꯥꯟꯂꯦ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯁꯦꯀꯣ ꯑꯗꯨꯒꯤ ꯃꯌꯥꯝꯗꯨꯅ ꯃꯥꯁꯤ ꯏꯁꯣꯔꯅꯁꯨ ꯌꯥꯝ ꯆꯥꯟꯕꯤꯔꯝꯒꯅꯦꯅ ꯈꯜꯂꯦꯀꯣ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟꯗꯨꯅꯅꯦ ꯃꯗꯨꯃꯁꯨ ꯑꯩꯈꯣꯏ 20 ꯁꯨꯕ ꯔꯦꯡꯛꯇ ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯥꯏ ꯄꯣꯔꯛꯑꯦ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯒꯠꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯈꯟꯕ ꯍꯧꯕꯤꯔꯕꯅꯤ ꯍꯥꯏꯇꯥꯔꯦꯅꯦ ꯀꯔꯤ ꯂꯩꯒꯦ ꯃꯊꯪꯗꯗꯤ ꯍꯦꯟꯅ ꯀꯔꯤꯒꯤ ꯁꯥꯔꯒꯤ ꯃꯣꯠꯇ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯋꯥꯐꯝꯁꯤꯗ ꯃꯊꯪꯗꯗꯤ ꯍꯧꯖꯤꯛ ꯄꯨꯊꯣꯛꯏꯕꯁꯤꯗꯒꯤ ꯉꯁꯥꯏ ꯁꯥꯔ ꯐꯥꯎꯟꯗꯔꯅ ꯍꯥꯏꯕꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯍꯦꯟꯅ ꯄꯨꯊꯣꯛꯅꯕ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯦꯛꯇꯦꯠ ꯁꯥꯔ ꯐꯥꯎꯟꯗꯔ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯣꯖꯥ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯩꯈꯣই ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯒꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯧꯕꯥꯜꯁꯤꯗ ꯀ꯭ꯋꯥꯂꯤꯇꯤ ꯏꯖꯨꯀꯦꯁꯟ ꯄꯨꯔꯛꯅꯕ ꯑꯗꯨꯒ ꯅ꯭ꯌꯨ ꯏꯔꯥ ꯍꯥꯏꯕꯁꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯀꯠꯊꯣꯛꯑꯕ ꯁ꯭ꯀꯨꯜꯅꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯃꯐꯝꯁꯤꯗ ꯍꯦꯛ ꯂꯩꯖꯔꯤꯉꯩ ꯃꯤꯀꯨꯞꯇꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯁ꯭ꯀꯨꯜꯁꯤꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤꯗꯃꯛ ꯑꯃꯗꯤ ꯁ꯭ꯀꯨꯜꯁꯤꯒꯤꯗꯃꯛ ꯑꯩ ꯍꯣꯠꯅꯖꯒꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯑꯁꯤꯒꯨꯝꯕ ꯅꯨꯃꯤꯠꯁꯤꯗ ꯂꯥꯛꯆꯗꯨꯅ ꯁ꯭ꯀꯨꯜꯒꯤ ꯃꯔꯨꯑꯣꯏꯅ ꯗꯥꯏꯇ ꯂꯧꯕꯤꯕ ꯑꯣꯖꯥ ꯑꯅꯤꯒꯁꯨ ꯎꯅꯖꯕ ꯑꯗꯨꯒ ꯃꯁꯤ ꯃꯔꯝꯗ ꯈꯔ ꯈꯪꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒ ꯑꯐꯕ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯕꯁꯤꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯆꯔꯤ